Manipurna Manipuri literature gi maramda focus tawzaraga sinjaba life ni lengsin biduna leire akhoi gi yamna nuksi zarabi ima mingoina panjarabada oja saroj nalini khomdram ima busu ahanba maktada kurumjari Yang su ngasi sabha sida tinbiriba ahalaman sing lai guru jon sing isa sing inau sing ipwa sing isu sing punamapu kwam tara lona jaraga bhakti kachari kurumjari koknonjari asigi yamna special oiraba numit 23rd April asi akoina khomjom day haina celebrate tawba pauna brajabasi ki maramda imana ngasi khana naina bigani masi akoi myam khangmin nasi aduna minute amatang tawbira kanda share tawbiyo ai somtang technically check tawzage aina check tawraga share tawringai sida imana kamai tawri habida akoi myam tang pautang bi ai hak adumak panana bagi thorangsi handaki haptada laiba sina amukka henasu engonda focus tawba haibadi yamna saknairaba mamaleba kidamakta atma balidan tawkraba dugumlaba pauna brajabasigi khongjom langi 23rd April se chahi kudingi pangthoktana ngasi su namakna pangthoknaribani adugi maramda aihangna padaba yade haina khanjarakpa matamasida ina larikti hek laitaba aina tawrise aduna kanadagi karmai tawni haibada aigi isa ibungo Renin Laisramda hekta tai maonda ina roibada amuk phone tawi adudagi di mana khudakta akhoi loina ba akhoi khongjom langi achauba lamai chamaga taramathoi panba lairikse PDF ta thabiraktana aduga aigi icha pritamna pritam sharmana kano offset tawbirakanda aihak ngasigi asugumlaba tribute pijaba pauna brajabasigi matik magun amasung mahaki aroiba yahipki matangda karamhaina khongjom 23rd April sida khongjom day haina observe tawribano mahakti karamba minu haibagi matangdo aihakna khangatjaraga lairik asidagi lokhatjaraga aihakna ngasi paba phangjaribani aduna ibungo animakpu aihakna igi jalenin amati japritam sharma animakpu ngomkhai leitana thagatjari asumna thamjaki habdi akoi gi ngasigi pabi gadawriba khana naina gadawriba sida akoi gi listener akoi gi group haiba tare namating pangbirakpadu imana hanbada thagatpani adudi akoi si adum haurasine ima ima desinarak pung taruk makhai tagadore aduna ai haujaраклage punamakko amuka sohanna khoiramjari ngasi asi April gi tang kulhumdoi khongjom day haidana chahi khudingi palon tawba hariba numit asida finding the voices library of Manipur na ima leibaki damakta iramdamgi damakta thawaina pontha pikraba athobasingbu ikai khunaba ahanba maktada uchari loinana kumja 1998 gi April gi tang kulhumdoida thokhiba khongjom lan numit sina lakpada Manipurna British ki mayokta songna khibra lanphamsingda ireibakcha singna ekhoigi ningtamba ngaknabagi damakta thawaina pontha pibikraba thobasingi mafamda library of Manipurna amuka sohanna koknonjari ikai khunaba uchari khoiramjari loinana ngasigi ekhoigi lairik asibu ibirakpa khongjom lan haina yamna mapung phana ibirakpa aibadi moirangthem irabot sing khangabok makha lekai masi khongjom lan gi lairik si yamna mapung phana ekhoigi loinabak cover tawrakanda ibirakpani adubu ngasigi numit asigi maru oiba ekhoigi function di
ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯔꯣꯏꯕꯒꯤ ꯁꯪꯁꯀꯥꯔ ꯀꯔꯝꯍꯥꯏꯅ ꯇꯧꯔꯝꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯈꯛꯇꯪ ꯑꯩꯅ ꯎꯠꯆꯔꯒꯦ ꯑꯗꯨꯅ ꯍꯧꯖꯔꯒꯦ ꯃꯔꯩꯕꯥꯛ ꯃꯖꯥꯇꯤꯗꯃꯛꯇ ꯈꯣꯡꯖꯣꯝ ꯂꯥꯟꯗ ꯀꯠꯈꯤꯕ ꯃꯩꯇꯩꯒꯤ ꯑꯊꯧꯕ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ 1993 ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 10 ꯁꯀꯥꯞꯗ 1850ꯒꯤ ꯄꯣꯏꯅꯨꯒꯤ 9ꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯍꯧꯕꯝ ꯂꯩꯀꯥꯏꯗ ꯄꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯕꯝ ꯂꯩꯀꯥꯏ ꯑꯁꯦ ꯍꯧꯖꯤꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯃꯃꯥꯡ ꯕꯥꯕꯨꯄꯔꯥ ꯑꯁꯤꯕꯨ ꯈꯪꯅꯔꯝꯃꯤ ꯃꯄꯥꯕꯨꯡ ꯇꯨꯜꯁꯤꯔꯥꯝ ꯂꯥꯏꯐꯝ ꯂꯥꯛꯄ ꯂꯥꯏꯐꯝ ꯄꯥꯅꯥ ꯄꯥꯟꯅꯕ ꯃꯤꯗꯨꯕꯨ ꯂꯥꯏꯐꯝ ꯂꯥꯛꯄ ꯍꯥꯏꯕꯅꯤ ꯅ ꯍꯧꯕꯝ ꯃꯦꯖꯔ ꯑꯅꯧꯕꯒꯤ ꯃꯆꯥꯅꯨꯄꯤ ꯀꯨꯟꯖꯦꯁꯣꯔꯤ ꯂꯧꯗꯨꯅ ꯄꯥꯎꯅꯥ ꯄꯣꯛꯏ ꯄꯥꯎꯅꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯤꯡꯁꯦ ꯅꯋꯜ ꯁꯤꯡ ꯀꯧꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯥꯡ ꯇꯥ ꯌꯥꯝꯅ ꯍꯩꯅꯔꯛꯏ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯃꯍꯥꯔꯥꯖꯅ ꯅꯋꯜ ꯁꯤꯡ ꯂꯧꯀ꯭ꯔꯥꯛꯄꯝ ꯁꯥꯃꯨ ꯑꯃꯁꯨꯡ ꯅꯤꯡꯊꯧꯖꯝ ꯁꯤꯂꯦꯠ ꯇꯥꯕ ꯑꯍꯨꯝꯃꯛꯄꯨ ꯁꯤꯂꯦꯠ ꯑꯃꯁꯨꯡ ꯀꯂꯤꯀꯇꯥꯗ ꯊꯥꯡ ꯇꯥ ꯇꯝꯍꯟꯈꯤ ꯃꯇꯝꯗꯨꯒꯤꯗꯤ ꯊꯥꯡ ꯇꯥ ꯍꯩꯇꯕ ꯌꯥꯗꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯥꯂꯣꯏ ꯑꯣꯏꯗꯕ ꯌꯥꯗꯕ ꯂꯥꯏꯔꯤꯛꯇꯒꯤ ꯍꯦꯟꯅ ꯊꯥꯡ ꯇꯥꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯊꯥꯡ ꯇꯥꯒꯤ ꯕꯤꯗ꯭ꯌꯥꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯁ꯭ꯀꯨꯜ ꯂꯩꯇꯕꯅꯤꯅ ꯀꯜꯀꯇꯥꯗ ꯊꯥꯗꯅ ꯊꯥꯡ ꯇꯥ ꯑꯁꯤ ꯇꯝꯍꯟꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯡ ꯇꯥꯒꯤ ꯕꯤꯗ꯭ꯌꯥ ꯇꯝꯕ ꯂꯣꯏꯔꯒ ꯃꯈꯥ ꯇꯝꯊꯅꯕ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯄꯥꯡꯂꯛꯈꯤ ꯕ꯭ꯔꯤꯟꯗꯥꯕꯣꯟꯗ ꯆꯍꯤ 7 ꯂꯩꯈꯤ ꯃꯁꯥꯒꯤ ꯆꯍꯤ 18 ꯁꯨꯔꯛꯄ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯥꯕꯗ 1953ꯗ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯃꯍꯥꯔꯥꯖꯅ ꯃꯍꯥꯛꯄꯨ ꯕ꯭ꯔꯖꯕꯥꯁꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯄꯤꯗꯨꯅ ꯁꯅꯥꯅꯥꯛꯇ ꯊꯝꯈꯤ ꯄꯥꯎꯅꯝ ꯁꯥꯒꯩꯗ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯄꯥꯎꯅꯥ ꯀꯧꯏ ꯑꯗꯨꯗꯒꯤ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯍꯥꯏꯅ ꯈꯪꯅꯈꯤ ꯏꯪ ꯀꯨꯝꯖꯥ 1953ꯒꯤ ꯄꯣꯏꯅꯨꯒꯤ 19ꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯍꯥꯔꯥꯖꯒ ꯄꯥꯎꯅꯥꯒ ꯑꯀꯥꯝ ꯍꯥꯎ ꯂꯥꯟ ꯆꯠꯄꯗ ꯃꯇꯝꯗꯨꯗ ꯃꯆꯦꯠ ꯑꯣꯏꯅ ꯂꯥꯟ ꯇꯧꯅꯕꯒꯤ ꯃꯇꯥꯡꯗꯨꯅꯤ ꯍꯧꯌꯥꯝꯅ ꯃꯍꯥꯔꯥꯖꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯐꯥꯒꯗꯧꯕꯒꯤ ꯐꯥꯒꯗꯧꯔꯕꯗ ꯕ꯭ꯔꯖꯕꯥꯁꯤꯅ ꯍꯧꯌꯥꯝ ꯇꯟꯈꯥꯏꯗꯨꯅ ꯃꯍꯥꯔꯥꯖꯕꯨ ꯀꯟꯕꯗꯒꯤ ꯃꯍꯥꯔꯥꯖꯅ ꯄꯦꯜꯂꯗꯨꯅ ꯕ꯭ꯔꯖꯕꯥꯁꯤꯕꯨ ꯁꯨꯕꯦꯗꯥꯔ ꯀꯥꯍꯟꯈꯤ ꯄꯥꯈꯪꯕ ꯌꯦꯛꯄ ꯅꯤꯡꯊꯧ ꯐꯨꯔꯤꯠ ꯄꯤꯈꯤ ꯂꯣꯏꯅꯅ ꯂꯧ ꯄꯔꯤ 3ꯁꯨ ꯃꯅꯥ ꯑꯣꯏꯅ ꯄꯤꯕꯤꯈꯤ ꯑꯗꯨꯒꯤ ꯇꯨꯡꯗ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯀꯥꯕ꯭ꯔꯕꯝ ꯁꯦꯇꯨ ꯁꯤꯡ ꯁꯦꯅꯥꯄꯇꯤꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯃꯂꯇꯥ ꯗꯦꯕꯤꯒ ꯂꯨꯍꯣꯡꯈꯤ ꯃꯆꯥꯅꯨꯄꯤ 5 ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ 3 ꯄꯣꯛꯈꯤ ꯆꯥꯎꯕꯤꯍꯟ ꯊꯥꯝꯆꯦꯠ ꯃꯥꯅꯤꯛ ꯅꯨꯃꯤꯠꯂꯩ ꯑꯃꯁꯨꯡ ꯗꯁꯨꯃꯇꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯒꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯏꯕꯣꯆꯧꯕ ꯑꯃꯁꯨꯡ ꯇꯣꯟꯁꯅꯥ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯃꯃꯤꯡꯅꯤ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯏꯕꯣꯆꯧꯕ ꯑꯅꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯁꯤꯈꯔꯦ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯟꯁꯅꯥꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯄꯨꯟꯁꯤꯕꯅ ꯈ꯭ꯔꯤꯁꯇꯥꯕꯗ 1865ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 15ꯗ ꯊꯨꯞꯈꯤ ꯍꯥꯏꯕꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯁꯤꯈꯤ ꯍꯥꯏꯕꯅꯤ ꯃꯇꯝꯗꯨꯒꯤ ꯕꯦꯚꯥꯔꯒꯤ ꯂꯣꯟꯆꯠꯁꯤ ꯃꯇꯝꯗꯨꯗ ꯊꯨꯞꯈꯤꯕ ꯅꯣꯡꯒꯥꯈꯤꯕ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯂꯣꯟꯁꯤ ꯕꯦꯚꯥꯔꯒꯤ ꯂꯣꯟ ꯑꯣꯏꯅ ꯑꯅꯤ ꯇꯨꯐꯥꯡꯆꯤꯠꯅ ꯑꯩꯈꯣꯏꯅ ꯇꯝꯕꯤꯔꯛꯏ ꯁ꯭ꯀꯨꯜꯗ ꯄꯥꯎꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯈꯣꯡꯖꯣꯝꯒꯤ ꯂꯥꯟꯕꯟ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯨꯕ ꯑꯗꯣ ꯇꯣꯟꯁꯅꯥꯒ ꯃꯕꯥꯏ ꯖꯨꯂꯣꯟꯒ ꯑꯅꯤꯅꯅꯤ ꯃꯇꯝꯗꯨꯗ ꯂꯥꯟ ꯃꯅꯨꯡꯗꯨꯗ ꯑꯗꯨꯗ ꯃꯤ ꯑꯝꯇ ꯆꯪꯕꯒ ꯌꯥꯕ ꯅꯠꯇꯕ ꯃꯇꯝꯗꯨꯗ ꯄꯥꯎꯅꯥꯗꯤ ꯇꯨꯔꯕ ꯃꯗꯨꯗ ꯈꯣꯡꯖꯣꯝꯒꯤ ꯂꯥꯟꯗꯨꯗ ꯃꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯒ ꯃꯕꯥꯏ ꯖꯨꯂꯣꯟꯒ ꯑꯅꯤꯁꯤꯅ ꯂꯧꯊꯣꯛꯏ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯈꯪꯕꯗꯤ ꯇꯣꯟꯁꯅꯥ ꯍꯥꯏꯕꯁꯦ ꯃꯄꯥꯕꯨꯡ ꯂꯩꯇꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯄꯨꯡꯈꯛ ꯆꯥꯎꯔꯦ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯆꯥꯅꯨꯄꯤ 5ꯒꯤ ꯃꯅꯨꯡꯗ ꯊꯝꯆꯦꯠ ꯑꯃꯁꯨꯡ ꯅꯨꯃꯤꯠꯂꯩ ꯑꯅꯤꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗꯨꯅ ꯇꯣꯟꯁꯅꯥꯒ ꯂꯩꯃꯤꯟꯅꯔꯕ ꯇꯨꯡꯗ ꯃꯁꯥꯒꯤ ꯆꯍꯤ 40 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯒꯥꯈꯤ ꯃꯈꯣꯏ ꯑꯅꯤ ꯈ꯭ꯔꯤꯁꯇꯥꯕꯗ 1994ꯒꯤ ꯀꯥꯂꯦꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯑꯃꯁꯨꯡ ꯕ꯭ꯔꯨꯁ ꯁꯥꯍꯦꯕ ꯌꯥꯎꯅ ꯊꯤꯕꯣꯡꯃꯩꯗ ꯆꯠꯂꯨꯕꯗ ꯁꯥꯍꯦꯕꯄꯨ ꯍꯥꯎꯅ ꯐꯥꯈ꯭ꯔꯕꯗ ꯕ꯭ꯔꯖꯕꯥꯁꯤꯅ ꯀꯟꯈꯤ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯅ ꯄꯣꯛꯄꯗꯒꯤ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯠꯁꯨ ꯑꯣꯏꯕ ꯃꯊꯧꯅꯥꯁꯨ ꯂꯩꯕ ꯃꯁꯥ ꯃꯎ ꯌꯥꯝ ꯐꯕ ꯑꯗꯨꯒꯨꯝꯂꯕ ꯄꯥꯎꯅꯥꯅꯤ
ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯔꯥꯖꯅ ꯄꯥꯎꯅꯥꯗ ꯂꯧꯄꯔꯤ ꯑꯃꯒ ꯑꯃꯨꯛꯁꯨ ꯄꯤꯈꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯄꯥꯎꯅꯥꯅ ꯁꯒ꯭ꯋꯥꯏꯖꯝꯕ ꯕꯂꯔꯥꯝ ꯁꯤꯡꯍ ꯃꯦꯖꯔꯒ ꯀꯕꯣꯛ ꯀꯦꯟꯇꯥꯛ ꯊꯨꯒꯥꯏꯔꯨꯕꯒꯤ ꯃꯊꯧꯅꯥ ꯐꯕ ꯑꯃꯁꯨꯡ ꯂꯥꯟꯗ ꯍꯩꯁꯤꯡꯕꯒꯤꯗꯃꯛꯇ ꯂꯧ ꯄꯔꯤ ꯑꯃꯒꯁꯨ ꯐꯪꯈꯤ ꯃꯇꯝꯗꯨꯗ ꯂꯧꯁꯤꯡꯁꯦ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯕꯅꯤꯅ ꯂꯧ ꯑꯣꯏꯅ ꯍꯦꯛ ꯄꯤꯕ ꯆꯠꯅꯕ ꯕ꯭ꯔꯖꯕꯥꯁꯤꯅ ꯆꯍꯤ 30ꯔꯣꯝ ꯁꯨꯕ ꯀꯥꯟꯗ ꯆꯟꯗ꯭ꯔꯀꯤꯇꯤ ꯃꯍꯥꯔꯥꯖꯒꯤ ꯃꯇꯝꯗ ꯂꯥꯍꯣꯔꯗꯒꯤ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯃ ꯊꯥꯡ ꯇꯥ ꯇꯝꯕ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯝꯃꯤ ꯃꯅꯤꯄꯨꯔꯗ ꯊꯥꯡ ꯇꯥ ꯇꯝꯕ ꯂꯥꯛꯏꯕ ꯃꯥꯅ ꯇꯝꯕꯤꯗꯧꯕ ꯅꯠꯇꯕ ꯁꯦꯇꯨꯁꯤꯡ ꯁꯦꯅꯥꯄꯇꯤꯗ ꯅꯨꯄꯥ ꯑꯁꯤꯒ ꯄꯥꯎꯅꯥꯒ ꯄꯨꯟꯅ ꯊꯥꯡ ꯇꯥ ꯇꯝꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯃ ꯊꯥꯡꯒꯤ ꯆꯥꯡꯌꯦꯡ ꯑꯃꯗ ꯄꯥꯎꯅꯥꯅ ꯂꯥꯍꯣꯔ ꯃꯆꯥ ꯑꯗꯨꯕꯨ ꯁꯥꯊꯤꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯥꯔꯥꯖꯅ ꯃꯆꯥ ꯏꯕꯨꯡꯉꯣꯁꯤꯡ ꯍꯥꯏꯕꯗꯤ ꯁꯨꯕꯆꯟꯗ꯭ꯔ ꯀꯨꯂꯆꯟꯗ꯭ꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯉꯧ ꯁꯅꯥ ꯑꯃꯁꯨꯡ ꯄꯀꯥ ꯁꯅꯥ ꯃꯉꯥꯃꯛꯄꯨ ꯄꯥꯎꯅꯥꯗ ꯊꯥꯡ ꯇꯥ ꯇꯝꯍꯟꯈꯤ ꯄꯥꯎꯅꯥꯅ ꯑꯣꯖꯥ ꯑꯣꯏꯔꯒ ꯃꯣꯏ ꯄꯥꯎꯅꯥꯒꯤ ꯃꯈꯥꯗ ꯇꯝꯃꯤ 1943ꯇ ꯆꯟꯗ꯭ꯔꯀꯤꯇꯤ ꯃꯍꯥꯔꯥꯖꯅ ꯊꯣꯛꯈꯤꯕꯒ ꯅꯔꯁꯤꯡꯍ ꯃꯍꯥꯔꯥꯖꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯕꯣꯔꯥ ꯆꯥꯎꯕ ꯌꯥꯏꯁꯀꯨꯜ ꯂꯥꯛꯄꯅ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯛꯄ ꯃꯇꯝꯗ ꯄꯥꯎꯅꯥꯅ ꯕꯣꯔꯥ ꯆꯥꯎꯕꯒꯤ ꯃꯤꯆꯪꯗ ꯂꯥꯟ ꯌꯥꯎꯈꯤ ꯕꯣꯔꯥ ꯆꯥꯎꯕ ꯃꯥꯏꯊꯤꯔꯕ ꯗ ꯄꯥꯎꯅꯥꯕꯨ ꯏꯔꯣꯏ ꯁꯦꯝꯕꯗꯒꯤ ꯐꯥꯗꯨꯅ ꯕꯟꯗꯤ ꯊꯝꯈꯤ ꯄꯥꯎꯅꯥꯁꯦ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯃꯦ 1990ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 12ꯗ ꯑꯗꯨꯒꯨꯝꯕ ꯂꯥꯜꯍꯧꯗꯨꯗ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅ ꯀꯩꯁꯨꯝꯁꯪꯗ ꯕꯟꯗꯤ ꯃꯌꯥꯝ ꯊꯥꯗꯣꯛꯄ ꯗ ꯄꯥꯎꯅꯥꯁꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯎꯅꯥꯁꯨ ꯌꯥꯎꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯃꯤꯆꯪꯗ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ 1992ꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 14ꯗ ꯕ꯭ꯔꯤꯇꯤꯁꯅ ꯀꯪꯂꯥꯗ ꯂꯥꯟꯗꯥꯔꯛꯄ ꯀꯥꯟꯗ ꯄꯥꯎꯅꯥꯁꯨ ꯀꯣꯅꯨꯡ ꯀꯟꯕ ꯌꯥꯎꯈꯤ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯁꯥꯍꯦꯕꯁꯤꯡꯅ ꯃꯥꯏꯀꯩ ꯑꯍꯨꯝꯗ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯂꯕꯗ ꯌꯦꯡꯈꯣꯏꯕ ꯆꯣꯡꯊꯥꯃꯤꯌꯥ ꯋꯥꯡꯈꯩ ꯃꯩꯔꯥꯕ ꯃꯥꯏꯄꯥꯛ ꯁꯅꯥ ꯑꯃꯁꯨꯡ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯄꯨꯈꯤ ꯃꯩꯔꯥꯕꯅ ꯀꯛꯆꯤꯡꯗ ꯍꯥꯏꯖꯤꯟꯗꯨꯅ ꯃꯅꯥꯎ ꯆꯤꯡꯈꯣꯡꯗ ꯃꯦꯖꯔ ꯂꯦꯁꯂꯤ ꯒꯤ ꯂꯥꯟꯃꯤ 150ꯒ ꯊꯦꯡꯅꯕꯗ ꯃꯩꯇꯩ ꯂꯥꯟꯃꯤ 10ꯃꯨꯛꯀ ꯋꯥꯡꯈꯩ ꯃꯩꯔꯥꯕ ꯇꯨꯔꯕꯗ ꯃꯤꯄꯥꯏꯅꯔꯦ ꯕ꯭ꯔꯤꯇꯤꯁꯅ ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯂꯥꯡꯉꯊꯦꯜ ꯌꯧꯁꯤꯜꯂꯛꯈꯤ ꯀꯛꯆꯤꯡ ꯂꯣꯝꯗ ꯂꯥꯡꯉꯊꯦꯜ ꯌꯧꯁꯤꯜꯂꯛꯄ ꯈꯣꯡꯖꯣꯝꯒꯤ ꯃꯌꯥꯗ ꯂꯩꯕ ꯈꯨꯟ ꯑꯃꯅꯤ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯊꯪ ꯀꯅꯥꯕꯨ ꯊꯥꯒꯗꯒꯦ ꯍꯥꯏꯅ ꯀꯪꯂꯥꯗ ꯈꯟꯅ ꯅꯩꯅꯈꯤ ꯑꯗꯨ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯇꯧꯔꯛꯄ ꯂꯥꯟꯁꯤꯗ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯑꯅꯤꯅ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯕꯨ ꯊꯥꯅꯕ ꯋꯥꯔꯦꯞꯂꯝꯃꯤ ꯑꯃꯁꯨꯡ ꯃꯁꯥꯗ ꯈꯪꯍꯜꯂꯝꯃꯤ ꯕ꯭ꯔꯖꯕꯥꯁꯤꯅꯁꯨ ꯍꯔꯥꯎ ꯌꯥꯔꯝꯃꯤ ꯕ꯭ꯔꯖꯕꯥꯁꯤꯅ ꯂꯥꯟ ꯖꯇ꯭ꯔꯥꯒꯤꯗꯃꯛ ꯃꯌꯨꯝ ꯄꯥꯡꯂꯛꯄꯗ ꯂꯝꯕꯤꯗ ꯀꯩꯊꯦꯜ ꯑꯆꯧꯕ ꯂꯥꯏꯔꯦꯝꯕꯤ ꯈꯨꯔꯨꯝꯖꯔꯛꯏ ꯅꯥꯗꯨꯅ ꯃꯗꯨꯗ ꯉꯥꯛꯄꯤꯒꯅꯤ ꯃꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯊꯥꯡꯒꯤ ꯊꯥꯡꯅꯤꯡ ꯃꯈꯣꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯥꯛꯇ ꯊꯤꯟꯈꯤ ꯑꯃꯪꯒꯜꯒꯤ ꯈꯨꯗꯝꯅꯤ ꯈꯟꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯦ ꯍꯥꯏꯗꯤ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯊꯥꯖꯕ ꯑꯗꯨꯒ ꯃꯁꯥꯁꯦ ꯃꯍꯩ ꯌꯥꯝ ꯍꯩꯕ ꯑꯗꯨꯒ ꯃꯪꯒꯣꯜꯒꯤ ꯁꯤꯅ ꯀꯔꯤꯅꯣ ꯃꯪꯒꯣꯜ ꯄꯤꯔꯛꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯀꯣꯞꯅ ꯈꯪꯕ ꯑꯗꯨꯒꯨꯝꯂꯕ ꯑꯊꯧꯕ ꯑꯃꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯤ ꯅꯨꯄꯤ ꯑꯌꯥꯝꯕꯅ ꯃꯈꯣꯏ ꯃꯁꯦꯜ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯂꯥꯟ ꯆꯪꯒꯗꯧꯔꯤ ꯍꯌꯦꯡ ꯆꯠꯀꯗꯧꯔꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯀꯥꯁꯅꯥꯒꯤ ꯅꯨꯄꯤꯅ ꯄꯥꯎ ꯑꯗꯨ ꯃꯌꯨꯝ ꯌꯧꯕꯒ ꯃꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯟ ꯁꯅꯥꯗ ꯇꯝꯂꯝꯃꯤ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯄꯥꯎꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯁꯨ ꯂꯥꯟꯗ ꯄꯨꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯍꯥꯏꯗꯤ ꯆꯤꯡꯂꯦꯟ ꯁꯅꯥꯁꯨ ꯂꯥꯟ ꯌꯥꯎꯒꯦꯅ ꯍꯥꯏꯖꯕ ꯑꯃꯁꯨꯡ ꯄꯥꯎꯅꯥꯅꯁꯨ ꯍꯔꯥꯎ ꯌꯥꯈꯤ ꯄꯥꯎꯅꯥꯅ ꯆꯤꯡꯂꯦꯟꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯍꯥꯏ ꯑꯗꯨꯕꯨ ꯀꯔꯤ ꯊꯣꯛꯂꯒꯕ ꯋꯥꯈꯜꯗ ꯄꯥꯎꯅꯥꯅ ꯑꯍꯤꯡ ꯅꯣꯡ ꯁꯣꯏꯕ ꯂꯩꯆꯤꯟ ꯀꯥꯡꯂꯣꯟ ꯁꯥꯟꯅꯕꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯅꯕ ꯎꯕꯗ ꯆꯤꯡꯅꯈꯤ ꯅꯣꯡꯉꯥꯜꯂꯒ ꯃꯥꯒꯤ ꯁꯣꯔꯙꯃꯤꯅꯤ ꯍꯦꯃꯂꯇꯥꯗ ꯍꯔꯤꯅꯥ ꯃꯍꯥꯃꯟꯇ꯭ꯔ ꯇꯣꯏꯅ ꯅꯤꯡꯁꯤꯡꯅꯕ ꯄꯥꯎꯃꯦꯜꯂꯒ ꯂꯥꯟꯒꯤ ꯖꯇ꯭ꯔꯥ ꯇꯧꯈꯤ ꯕ꯭ꯔꯖꯕꯥꯁꯤꯅ ꯂꯥꯟ ꯈꯣꯡꯁꯥꯟꯈꯤꯕ ꯑꯁꯦ ꯀꯩꯁꯥꯝꯊꯣꯡ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯃꯄꯥꯟ ꯂꯥꯏꯁꯣꯝ ꯂꯩꯔꯛꯇꯒꯤꯅꯤ ꯍꯧꯕꯝ ꯂꯩꯀꯥꯏ ꯕꯥꯕꯨ ꯄꯔꯥꯗ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝ ꯂꯩꯀꯥꯏ ꯅꯤꯡꯊꯧꯖꯥ ꯀꯣꯜꯇ ꯍꯣꯡꯈꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯂꯥꯏꯁꯣꯝ ꯂꯩꯀꯥꯏꯗ ꯍꯣꯡꯂꯛꯄꯅꯤ ꯀꯣꯟꯅꯊꯪꯗ ꯕ꯭ꯔꯖꯕꯥꯁꯤ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯇꯣꯟꯁꯅꯥꯒꯤ ꯃꯇꯝꯗ ꯀꯩꯁꯥꯝꯊꯣꯡ ꯇꯣꯞ ꯂꯩꯔꯛꯇ ꯍꯣꯡꯗꯣꯛꯂꯛꯇꯨꯅ ꯄꯥꯎꯅꯥꯒꯤ ꯙꯥꯔꯥ ꯅꯂꯥ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ
ꯂꯥꯟ ꯖꯥꯇ꯭ꯔꯥ ꯂꯥꯛꯄꯗ ꯕ꯭ꯔꯖꯕꯥꯁꯤꯅ ꯀꯣꯅꯨꯡ ꯆꯪꯗꯨꯅ ꯀꯨꯜꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯗ ꯗꯟꯗꯕꯣꯠ ꯇꯧꯔꯝꯃꯤ ꯍꯥꯏꯗꯤ ꯂꯥꯟ ꯊꯣꯛꯂꯛꯄ ꯖꯥꯇ꯭ꯔꯥ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯅꯥꯃꯥꯡꯗ ꯏꯔꯩꯕꯥꯛ ꯏꯖꯥꯇꯤꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯀꯅꯤ ꯅꯤꯡꯍꯟꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ ꯇꯨꯡꯗ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯗ ꯃꯣꯝꯕꯇꯤ 109 ꯊꯥꯡꯒꯠꯇꯨꯅ ꯇꯨꯜꯁꯤ ꯄꯠꯇ꯭ꯔ 109ꯁꯨ ꯀꯠꯂꯝꯃꯤ ꯑꯍꯥꯟꯕꯗ ꯕꯔꯇꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯆꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯨꯠꯈꯤ ꯈꯨꯗꯝꯁꯤꯡ ꯑꯁꯤꯅ ꯕ꯭ꯔꯖꯕꯥꯁꯤ ꯅꯤꯡꯍꯟꯅꯕ ꯉꯝꯂꯝꯗꯦ ꯂꯥꯃꯤ 800 ꯃꯨꯛꯀ ꯂꯣꯏꯅꯅ ꯈꯣꯡꯖꯣꯝ ꯄꯥꯟꯈꯤ ꯂꯝꯕꯤꯗ ꯂꯤꯂꯣꯡ ꯕꯖꯥꯔꯗ ꯄꯣꯛꯃꯤꯟꯅꯗꯕ ꯃꯅꯥꯎ ꯑꯅꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯨꯡ ꯊꯥꯕꯜ ꯃꯌꯥꯝꯕꯨꯡꯒꯤ ꯈꯣꯡꯂꯣꯏ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯥꯝꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯈꯤ ꯍꯧꯈꯥ ꯀꯤꯌꯥꯝ ꯌꯧꯕꯗ ꯍꯧꯈꯥ ꯁꯣꯔꯥꯔꯦꯜ ꯈꯨꯔꯨꯝꯖꯔꯛꯏ ꯏꯁꯣꯔꯅꯤ ꯊꯧꯕꯥꯜ ꯌꯧꯕꯒ ꯊꯧꯕꯥꯜ ꯇꯣꯝꯖꯤꯡ ꯋꯥꯏꯈꯣꯝ ꯏꯪꯈꯣꯜꯗ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯗ ꯍꯥꯎꯕꯝ ꯃꯦꯖꯔ ꯃꯥꯏꯁꯥꯛ ꯁꯅꯥ ꯋꯥꯡꯈꯩꯔꯥꯛꯄ ꯆꯣꯡꯊꯥꯃꯤꯌꯥ ꯑꯁꯥꯄꯨꯔꯦꯜ ꯑꯁꯤꯅꯆꯤꯡꯕ ꯎꯅꯔꯝꯃꯤ ꯈꯔ ꯆꯠꯂꯒ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗ ꯌꯦꯡꯈꯣꯏꯕ ꯃꯦꯖꯣꯔ ꯎꯅꯔꯝꯃꯤ ꯃꯗꯨꯗ ꯕ꯭ꯔꯖꯕꯥꯁꯤꯒ ꯌꯦꯡꯈꯣꯏꯕꯒ ꯋꯥꯍꯩ ꯋꯥꯇꯥ ꯋꯥꯎꯅꯈꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗꯕꯗꯣ ꯑꯗꯨ ꯃꯇꯝꯗꯨ ꯁꯥꯎꯅꯕꯁꯦ ꯋꯥꯎꯅꯈꯤ ꯍꯥꯏꯕ ꯋꯥꯍꯩ ꯋꯥꯇꯥꯗ ꯋꯥꯎꯕ ꯍꯥꯏꯗꯤ ꯐꯖꯗꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯒ ꯃꯣꯏ ꯀꯩꯅꯣꯅꯤ ꯈꯔ ꯋꯥꯔꯤ ꯈꯣꯟ ꯀꯟꯈꯠꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯕꯂꯔꯕꯥꯖꯅ ꯋꯥꯇꯦꯝꯁꯤꯟꯗꯨꯅ ꯕ꯭ꯔꯖꯕꯥꯁꯤꯒ ꯆꯣꯡꯊꯥꯃꯤꯌꯥꯒ ꯈꯣꯡꯖꯣꯝ ꯄꯥꯟꯈꯔꯦ ꯀꯂꯥꯕꯥꯖ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯃꯁꯨꯡ ꯈꯪ ꯍꯩꯔꯕ ꯂꯥꯟꯃꯤ ꯑꯣꯏꯔꯝꯃꯤ ꯀꯂꯥꯕꯥꯖ ꯍꯥꯏꯁꯦ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯅ ꯃꯍꯥꯛꯀ ꯇꯥꯟꯅꯕꯗ ꯃꯐꯝ ꯆꯥꯕꯗ ꯂꯥꯝꯕꯟ ꯁꯥꯕ ꯄꯥꯝꯂꯝꯃꯤ ꯍꯥꯏꯗꯤꯈꯪ ꯍꯩꯔꯕꯗꯨꯅ ꯂꯥꯝꯕꯟꯁꯤ ꯁꯥꯕ ꯃꯇꯝꯗ ꯃꯁꯤꯗ ꯃꯪꯒꯣꯜ ꯂꯩꯅꯤ ꯂꯩꯔꯣꯏꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯈꯨꯂꯧꯅꯆꯤꯡꯕ ꯌꯥꯝꯅ ꯈꯪꯖꯕꯤꯒꯤ ꯊꯥꯛꯇ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯒꯤ ꯋꯥ ꯇꯥꯗꯅ ꯆꯣꯡꯊꯥꯃꯤꯌꯥꯅ ꯈꯣꯡꯖꯣꯝ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯂꯥꯝꯕꯟ ꯁꯥꯔꯝꯃꯤ ꯍꯥꯏꯗꯤ ꯆꯣꯡꯊꯥꯃꯤꯌꯥꯁꯤꯅ ꯀꯅꯥꯝꯇꯒꯤ ꯋꯥ ꯇꯥꯟꯅꯔꯝꯗꯅ ꯄꯥꯎꯅꯥꯅ ꯍꯥꯏꯕ ꯃꯃꯤꯡ ꯑꯁꯤꯃꯛ ꯖꯝ ꯇꯥꯏ ꯖꯣꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯁꯤꯕꯒꯤ ꯂꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯐꯝ ꯑꯁꯦ ꯒꯔꯤꯕ ꯅꯤꯋꯥꯖ ꯃꯍꯥꯔꯥꯖꯅ ꯁꯥꯞ ꯇꯧꯈꯤꯕ ꯃꯐꯝꯅꯤ ꯍꯥꯏꯔꯝꯃꯤ ꯄꯥꯎꯅꯥꯅ ꯌꯥꯅꯤꯡꯗ ꯆꯣꯡꯊꯥꯃꯤꯌꯥꯅ ꯃꯍꯥꯛꯀꯤ ꯐꯝꯒꯤ ꯏꯖꯠ ꯉꯥꯛꯅꯕ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯅ ꯇꯉꯥꯏ ꯐꯗꯅ ꯂꯥꯟꯕꯟ ꯑꯁꯤꯗ ꯂꯥꯟ ꯊꯦꯡꯅꯕ ꯇꯥꯔꯝꯃꯤ ꯕ꯭ꯔꯖꯕꯥꯁꯤꯅ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯀꯥꯟꯗꯗꯤ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤ ꯃꯈꯩꯅ ꯇꯃꯨ ꯆꯤꯡꯗꯒꯤ ꯍꯟꯗꯣꯛꯇꯨꯅ ꯂꯧꯁꯤꯄꯥꯠ ꯇꯦꯛꯆꯝ ꯆꯔꯣꯏ ꯆꯤꯡ ꯂꯥꯡꯉꯊꯦꯜ ꯑꯗꯨꯒ ꯈꯧꯖꯤꯡ ꯐꯥꯎꯕꯗ ꯄꯥꯛ ꯁꯥꯟꯅ ꯏꯀꯣꯏ ꯀꯣꯏꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯍꯦꯜꯂꯛꯄ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯩꯇꯩꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯣꯞꯅ ꯊꯣꯛꯂꯝꯃꯤ ꯃꯗꯨꯗ ꯇꯣꯞ ꯈꯔ ꯄꯤꯔꯛꯅꯕ ꯂꯥꯝꯕꯟꯗꯒꯤ ꯁꯒꯣꯜ ꯇꯣꯡꯕ ꯄꯣꯞꯐ꯭ꯂꯥ ꯀꯩꯁꯥꯝ ꯇꯣꯝꯕꯕꯨ ꯊꯥꯗꯨꯅ ꯍꯟꯅ ꯑꯅꯤꯔꯛ ꯍꯥꯏꯖꯔꯕ ꯐꯥꯎꯕꯗ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯕ ꯃꯔꯣꯜ ꯄꯤꯔꯛꯇꯕꯅ ꯖꯣꯏꯒꯤ ꯑꯁꯥ ꯎꯗ꯭ꯔꯗꯨꯅ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯗ ꯄꯥꯎꯖꯦꯜꯂꯝꯈꯤ ꯁꯤꯕ ꯀꯤꯕ ꯃꯈꯩ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯍꯧꯔꯣ ꯂꯣꯏꯅꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯨꯡ ꯊꯥꯕꯜ ꯑꯅꯤꯃꯛꯄꯨꯁꯨ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯔꯝꯃꯤ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯅ ꯑꯗꯨꯕꯨ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯌꯥꯝꯕꯨꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈꯤꯗꯦ ꯍꯩꯔꯥꯡ ꯈꯣꯡꯖꯥꯁꯨ ꯍꯜꯂꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯥꯟꯐꯝꯗ ꯃꯊ꯭ꯋꯥꯏ ꯀꯠꯈꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯆꯤꯡꯂꯦꯟ ꯁꯅꯥ ꯇꯨꯈ꯭ꯔꯕꯅꯤ ꯃꯁꯥꯒꯤ ꯌꯦꯡꯕ ꯅꯖꯥꯇꯤ ꯑꯃꯁꯨꯡ ꯅꯔꯩꯕꯥꯛꯀꯤ ꯐꯅꯕ ꯈꯟꯕ ꯕ꯭ꯔꯖꯕꯥꯁꯤꯅꯤ ꯃꯁꯥꯒꯤ ꯌꯦꯡꯗꯕ ꯃꯖꯥꯇꯤ ꯑꯃꯁꯨꯡ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯐꯅꯕ ꯈꯟꯕ ꯕ꯭ꯔꯖꯕꯥꯁꯤꯅꯤ ꯊꯥꯡ ꯇꯥ ꯍꯩꯕꯇ ꯅꯠꯇꯅ ꯁꯛꯇꯤ ꯁꯥꯗꯅ ꯃꯟꯇ꯭ꯔ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯅꯤ ꯃꯔꯤꯡꯖꯦꯜ ꯂꯩ ꯊꯦꯡꯅꯈ꯭ꯔꯕꯗ ꯍꯟꯗꯕ ꯃꯤꯁꯛꯅꯤ ꯃꯉꯣꯟꯗ ꯕꯣꯝ ꯇꯣꯞ ꯅꯣꯡꯃꯩ ꯆꯪꯈꯤꯗꯦ ꯕ꯭ꯔꯤꯇꯤꯁꯅ ꯃꯉꯣꯟꯗ ꯇꯣꯞꯁꯤꯡ ꯑꯗꯨ ꯄꯣꯈꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯀꯥꯁꯇ ꯊꯥꯡꯒꯤ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯕ ꯉꯝꯃꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕ ꯀꯥꯟꯗ ꯌꯦꯠ ꯑꯣꯏ ꯇꯨꯡ ꯃꯥꯡ ꯂꯩꯗꯨꯅ ꯊꯥꯡꯂꯣꯟꯒꯤ ꯖꯒꯣꯏ ꯕ꯭ꯔꯖꯕꯥꯁꯤꯕꯨ ꯊꯥꯡ ꯉꯥꯛꯇ ꯑꯣꯏꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯎꯈꯤ ꯕꯣꯝ ꯇꯣꯞ ꯅꯣꯡꯃꯩꯅ ꯀꯥꯟꯅꯗ꯭ꯔꯕꯗ ꯕ꯭ꯔꯤꯇꯤꯁ ꯁꯒꯣꯜ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯅꯦꯄꯥꯂꯤ ꯂꯛꯁꯃꯟ ꯁꯤꯡꯍꯕꯨ ꯊꯥꯖꯤꯜꯂꯛꯄꯗ ꯕ꯭ꯔꯖꯕꯥꯁꯤꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤ ꯃꯊꯪꯗ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯃꯊꯧꯅꯥ ꯎꯕꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤꯆꯪꯗ ꯂꯥꯟꯃꯤ ꯑꯣꯏꯕ ꯀꯁꯥꯔꯒꯤ ꯃꯩꯇꯩ ꯃꯆꯥ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤꯆꯪꯗꯁꯨ ꯃꯩꯇꯩ ꯃꯆꯥ ꯑꯗꯨꯝ ꯌꯥꯎꯗꯕ ꯌꯥꯗꯕ ꯃꯩꯇꯩ ꯃꯆꯥ ꯈꯨꯃꯟꯊꯦꯝ ꯁꯨꯕꯦꯗꯥꯔ ꯈ꯭ꯋꯥꯏꯅ ꯈꯨꯃꯟ ꯁꯨꯕꯦꯗꯥꯔ ꯍꯥꯏꯅ ꯈꯪꯅꯕꯅ ꯄꯥꯎꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ
सिगदबा पामुई सरेंडर टौ हाइकी सिगदबा पामुई सरेंडर टौ हाइकी पौनाना खुंकी नंगुंबा मैते मचाना हाना नरैबाग न जाति की दमक सरेंडर टौफम थोकले अमुकसु महाकी मतुंग इलक्पा ब्रिटिश लामीसिंना हंगलमी नंगुंबा अथौबा कयाम लेहौरिबगे पौनाना खुंकी अैना ख्वाइदगी असोनबनी अकनबा अथौबा यामना लेहौरी माय पाकपा सा उद्रबदा मिखा पोंदुना हिंगदबगी सरुक सिकिबनम फै खलदुना खुमन सुबेदारदा महाकु हाटपीनबा हाइजकी श्री गोविंदरोमदा ओनसिलदुना इबुंगो नंगी सेबा मतोल लोंबा ngamdre nanai चचरगे चटलगे इबुंगो नहाकी मणिपुर असे ngasi di mikha ponba takhraboire hairamlaga kuman subedarom onsilei kuman subedar na ahanbada thangta ado saunda phubagum thoki maduda paunana makhwangda korigi jantra lokhokri ji kaino magi korigi jantra si manungda kari yawge haibabu magi popagi mamana setpa phi macheto adu magi jantra sida lokhokta hek popadagi adu mamana chibirakpado mana lokhokidabani anirak suba thangta adusu masada thang changlamde paunana hairami aigi ngaksamgi saruk ase taret thongna tangkhai haibadi saruk ahum thokpagi tangkhai gi mapada thawne madu nataba hakchangi karugumba saruk tadi thang changloi madu nataba hakchangi karigumba saruk ta thang changlaroi brajabasina takwa mafam adumaktada kuman subedar thang thaduna masana yana lising amaga chanipan maudrama thoi april gi tang kulumdoi sagabda lising ama chanipan traumdoi gi sajibu gi tara mari nipan ba sagol se numita masagi tahina yankai nipan surapada pauna brajabasi punchi loisilhanki british army officer sing lami singna akasa akasa nomai kaptuna brajabasi bu ikai khumnaki asumna mahaki punchi akhoi kainoda akhoi khongjom lan sida mahak mathanda british ki mikha ponana legadabagi sarpudi magi thawai se katlabani mama lebaki damakta haidana khongjom lan sida hojik phawbada ngasi phawbada lepakna mahaki khubam sida magi moti su sare khongjom akhoi kaino sida trithasida haikat laikat tamdana mafam pudingmakta asigumlaba thoba asigi palonse tathanari aduna tungdasu hena tathaba oirasanu magi atmana penbiba oirasanu haina ehana nongluksari khoirumjari matang asida mahaki loikhrabagi sida ahak loisinjar mana ngasi akoigi Library of Manipur gi Saturday live ta pauna brajabasi gi maramda masigi khongjom de gamuri leinana papiraga khoida khamhan bibagi thagachari imana lariksi ayi base masi gi maming do amuk tanga akoi mayam da share tawbiro ai babu mathak takjage akhoi mahaki maramdasu sida ibiri akhanga heisingi mot kaya among su thambiri yam important oiba Rajkumar Kamaljit asu ibidna thambirami aduga aiba mathamakse ai amtang pathokjage Sri Morangthem Irabot Singh 1941 gi ingda August kunthra mathoi ningthokaba numita khangabok makha lekai de pokhi mapabung koireng sing thanakongni konungi pungyei ba hanjabani apopi Srimati Kaina Devi di lekhakna mathot karakpa matamda lairibakta tankhre adu akhoi siba ina hari se yam phajadaba lon ama khakni lairibakta tankhre nonga khre sina singbagi lon se amu hana sijina ja haningi adu akhoi secret na haibase akhoi khangdabagi haibani masidadi mi dubu bebhar gumba
ꯌꯥꯎꯗꯕꯗꯧꯅ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯗꯨꯃꯥꯏꯅ ꯇꯥꯏ ꯑꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯇꯤꯟꯈ꯭ꯔꯦ ꯂꯥꯏꯔꯩꯕꯥꯛ ꯇꯥꯟꯈ꯭ꯔꯦ ꯊꯧꯕꯥꯜ ꯆꯥꯎꯌꯥꯃ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ 1990 ꯃꯦꯇ꯭ꯔꯤꯛ ꯑꯃꯁꯨꯡ 1994 ꯒꯧꯍꯥꯇꯤ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌꯗ BA ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯒ꯭ꯔꯥ UP ꯗ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯂꯩꯗꯨꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯍꯤꯟꯗꯤ ꯁꯤꯛꯁꯥ ꯐꯪꯈꯤ ꯃꯊꯪꯗ ꯑꯂꯤꯒꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ MA ꯍꯤꯟꯗꯤ 1997 ꯏꯪꯗ ꯄꯥꯁ ꯇꯧꯈꯤ ꯃꯗꯨꯗꯒꯤ ꯃꯩꯇ꯭ꯔꯕꯥꯛꯇ ꯊꯣꯔꯛꯂꯒ ꯒꯧꯍꯥꯇꯤ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌꯗꯒꯤ 1997 ꯂꯤꯡꯒ꯭ꯋꯤꯁꯇꯤꯛꯇ ꯑꯃꯨꯛꯀ MA ꯊꯥꯗꯨꯅ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯄꯥꯁ ꯇꯧꯈꯤ 1998 ꯏꯪꯗ BT ꯄꯥꯁ ꯇꯧꯈꯤ ꯁමාꯖ ꯁꯦꯕꯥ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏꯔꯝꯕꯗꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯆꯪꯈꯤ ꯂꯤꯋꯥ ꯆꯅꯤꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯄꯣꯄꯨꯂꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯊꯧꯕꯥꯜ ꯋꯥꯡꯈꯦꯝꯗ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ ꯃꯊꯪꯗ ꯂꯦꯛꯆꯔꯔ ꯑꯣꯏꯅ GP ꯀꯣꯂꯦꯖ ꯊꯧꯕꯥꯜ ꯆꯥꯎꯌꯥꯃ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯖꯤꯔꯤꯕꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯃꯇꯨꯡꯗ ꯒꯣꯔꯃꯦꯟ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯅ ꯈꯥꯡꯉꯕꯣꯛ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯍꯨꯟꯗꯨꯡ ꯀꯥꯖꯤꯐꯨꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛ ꯕꯦꯡꯒꯣꯂꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯔꯤ ꯄꯨꯊꯣꯛꯆꯔꯤꯕ ꯈꯣꯡꯖꯣꯝ ꯂꯥꯟ ꯑꯁꯦ ꯂꯦꯈꯛꯀꯤ 6 ꯁꯨꯕ ꯂꯥꯏꯔꯤꯛꯅꯤ ꯃꯍꯥꯛ 1998 ꯄꯨꯊꯣꯛꯈꯤꯕ ꯁꯥꯍꯤꯇ꯭ꯌ ꯑꯂꯣꯆꯟ ꯁ꯭ꯇꯗꯤ ꯑꯣꯐ ꯂꯤꯇꯔꯦꯆꯔ ꯀꯧꯕ ꯂꯥꯏꯔꯤꯛꯁꯤꯗ ꯁꯥꯍꯤꯇ꯭ꯌ ꯅꯩꯅꯔꯣꯏꯁꯤꯡ ꯃꯈꯜ ꯃꯊꯦꯜ ꯑꯃꯒꯤ ꯃꯍꯥꯎ ꯇꯪꯍꯜꯂꯤ ꯁꯤꯕꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯈꯔ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯟꯗꯛꯇ ꯄꯨꯊꯣꯛꯈꯤ ꯃꯅꯤꯄꯨꯔꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯀꯧꯕ ꯂꯥꯏꯔꯤꯛꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯂꯤꯖ ꯇꯧꯔꯒꯅꯤ ꯑꯏꯕꯁꯤ ꯌꯥꯝꯅ ꯊꯤꯖꯤꯟꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯗ ꯈꯣꯡꯖꯣꯝ ꯂꯥꯟ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯧꯕ ꯃꯀꯣꯛ ꯇꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏ ꯍꯥꯏꯗꯤ ꯕ꯭ꯔꯤꯇꯤꯁ ꯀꯜꯂꯕ ꯕ꯭ꯔꯤꯇꯤꯁꯄꯨ ꯃꯅꯤꯄꯨꯔꯤꯒꯤ ꯃꯩꯇꯩꯒꯤ ꯃꯩ ꯍꯧꯔꯕ ꯑꯊꯧꯕꯁꯤꯡꯅ ꯃꯉꯛ ꯀꯛꯇꯅ ꯍꯥꯠꯇꯣꯛꯈꯤꯕ ꯁꯥꯎꯅꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯄꯨꯝꯅꯃꯛꯁꯦ ꯊꯤꯒꯠꯄꯤꯔꯒ ꯃꯁꯤꯗ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯂꯃꯥꯏ 111 ꯄꯥꯟꯕꯅꯤ ꯉꯔꯥꯡ ꯑꯩꯅ ꯑꯣꯏꯕꯗ ꯑꯗꯨꯅ ꯃꯁꯤ ꯄꯥꯕꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯣꯏꯗꯕ ꯅꯣꯂꯦꯖ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯅꯤ ꯑꯣꯖꯥꯅ ꯃꯣꯏꯔꯥꯡꯊꯦꯝ ꯏꯔꯥꯕꯣꯠꯅ ꯄꯨꯊꯣꯛꯄꯤꯔꯝꯃꯤꯁꯦ ꯑꯗꯨꯒ ꯑꯈꯪ ꯑꯍꯩꯁꯤꯡꯅꯁꯨ ꯃꯣꯠꯁꯤ ꯌꯥꯝ ꯐꯖꯅ ꯄꯤꯕꯤ ꯑꯃꯈꯛꯇꯪ ꯑꯩ ꯂꯥꯟꯊꯣꯛꯆꯔꯝꯒꯦ ꯔꯥꯖꯀꯨꯃꯥꯔ ꯀꯃꯜꯖꯤꯠ ex MLA Marup Chepong editor Banamali Road Agartala Tripurada sina amu Samajbadi Britishna Swadhin Manipuri Rajya Makut Chananabagidamak Mahaki Lejabal Lopsing Pangal season of the Togliba Togsingi Wari Itihaski Oiba Kungdomlan Koba Larita M Irabot Singha Ozai Bungone Iba Larik Ase Mamutana Pajare Ozai Bungogi Larik Ase इतिहासगी हेंडोक्तुना थौदोक्सिंगी मफम मतमगी अकुप्पा वारी ओइना मणिपुर मिखा पोनबगी मरमदा खंगनिंगबसिंगीदमक्ता थैदोंना कानबा लारिक अमा ओइहौरगनी तुंगी सुरोन चारोनगी लमजिंगबा लारिक ओइहौरगनी सुमना अखंग आहिसिंगी मोटसे थंबिरमी अदुगा राजकुमार सनाहल बिकोम सना हाइना खंगनबा MCS ni member Manipur Historical Academy member Saita Academy New Delhi sumain tawdana thamai bandal lebi banasu akhang ahigi mota Moirangthem Irabot singana iba khongjom lan pajare larik ase khongjom lan ningthina tangkak naina phajana nainari lan gi maramda iba haibasimakta bu lan horakpagi maram lanungda thokiba thodok lan adu soknabadagi thokiba thodok amasung lan adu soknabadagi thokpa phol ahum ase loina changi Irabone iriba khongjom lan 1890 September lalhodagi hauraduna mathang chatharakuna Assamgi Chief Commissioner JW Quinton Nachingba Sayeb Hatba aduna maram odana Manipur da landana ba British ki thorang Manipur gi maikei ohumda Katharom dagi Kohima dagi Tumurom dagi lan changlakpa lan phamasigi manungda khongjomda akanba lanjaw thengnakiba mathang manaw phajana chathari iri lan gi fall British na lisingama chanipan Mogdrama thoi ingi April ki tang kuntareta Manipur loksin ba phawda larik asi nainari da nainari se Manipur loksin ki ba phawda samna haibada Manipur gi itihas ki ningtamba mangki ba pandup amani hainingi larik asibu iriba Moirangthem Irabot singabu thagatchari
ꯃꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛꯀꯤ ꯄꯨꯀꯩ ꯍꯦꯟꯒꯠꯍꯟꯕꯤꯒꯅꯤ ꯍꯥꯏꯕ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯗꯨꯅ ꯈꯣꯡꯖꯣꯝ ꯂꯥꯟ ꯏꯔꯤꯕ ꯁ꯭ꯔꯤ ꯏꯔꯥꯕꯣꯠ ꯁꯤꯡꯍꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯍꯥꯛꯀꯤ ꯄꯥꯖꯔꯤꯕ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯏꯕꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯗꯨꯒ ꯏꯄꯨ ꯊꯪꯒꯥꯜꯕꯨ ꯐꯩꯖꯥꯕꯨꯡꯗ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯐꯥꯔꯁꯤꯒꯤ ꯁꯒꯥꯏ ꯀꯥꯈꯤꯕꯅꯆꯤꯡꯕ ꯑꯀꯨꯞꯄ ꯋꯥꯔꯣꯜ ꯑꯩꯈꯣꯏꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯈꯪꯉꯝꯗꯕꯁꯦ ꯑꯣꯖꯥꯒꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯦ ꯄꯥꯖꯔꯨꯕꯗꯒꯤꯗꯤ ꯉꯁꯤ ꯑꯩꯍꯥꯛꯁꯨ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯂꯥꯟꯊꯣꯛꯄꯒꯤꯗꯤ ꯃꯇꯤꯛ ꯑꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯒꯤꯗꯃꯛ ꯃꯥꯒꯤ ꯅꯨꯃꯤꯠ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯁꯤ ꯈꯛꯇꯪ ꯂꯧꯈꯠꯆꯔꯒ ꯑꯩꯍꯥꯛꯅ ꯂꯥꯟꯊꯣꯛꯆꯕꯅꯤ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯑꯗꯨꯒ ꯏꯄꯨ ꯊꯪꯒꯥꯜꯒꯤ ꯊꯣꯛꯂꯛꯄꯗꯁꯨ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯆꯩꯉꯥꯛ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯄ ꯉꯝꯖꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯄꯤꯛꯆꯔꯁꯤ ꯑꯃꯨꯛꯇꯪ ꯄꯨꯈꯠꯆꯔꯛꯀꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯧꯅꯥ ꯐꯔꯕ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯥꯕꯨ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯄꯤꯃꯤꯟꯅꯁꯤ ꯂꯩ ꯀꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯅꯤꯖꯒꯦ ꯑꯩ ꯄꯤꯛꯆꯔ ꯑꯁꯤ ꯑꯃꯨꯛꯇꯪ ꯖꯨꯝ ꯑꯥꯎꯠ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯨꯔꯨꯝꯃꯤꯟꯅꯔꯕ ꯂꯩ ꯀꯠꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯏꯃꯥꯅ ꯄꯥꯕꯤꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯔꯤꯕ ꯑꯣꯊꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯣꯏꯔꯥꯡꯊꯦꯝ ꯏꯔꯥꯕꯣꯠ ꯁꯤꯡꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯇꯁꯨ ꯍꯪꯕꯤꯔꯛꯄ ꯀꯃꯥꯏꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯁꯤ ꯏꯟꯇꯔꯅꯦꯠ ꯑꯥꯔꯀꯥꯏꯚꯇ ꯑꯣꯟꯂꯥꯏꯟꯗꯁꯨ ꯃꯁꯤ 109 ꯄꯦꯖ ꯃꯁꯤ ꯑꯣꯟꯂꯥꯏꯟꯗ ꯂꯩꯕꯁꯤ ꯎꯖꯔꯦ ꯃꯁꯤ ꯍꯥꯔꯗ ꯀꯣꯄꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯗ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯕꯨꯛ ꯁ꯭ꯇꯣꯔꯁꯤꯡꯗ ꯈꯤꯇꯪ ꯍꯪꯀꯠꯃꯤꯟꯅꯔꯒ ꯃꯗꯨ ꯊꯤꯕꯤꯔꯣ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟ ꯑꯣꯏꯅ ꯄꯥꯝꯕꯤꯔꯒꯗꯤ ꯃꯁꯤꯒꯤꯁꯤꯃ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔ ꯃꯣꯏꯔꯥꯡꯊꯦꯝ ꯏꯔꯥꯕꯣꯠ ꯁꯤꯡ ꯈꯣꯡꯖꯣꯝ ꯂꯥꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ 1989ꯗ ꯐꯣꯡꯈꯤꯕ ꯑꯍꯥꯟꯕꯗ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯃꯥ ꯀꯃꯦꯟ ꯈꯤꯇꯪ ꯂꯧꯈꯠꯆꯒꯦ ꯑꯦꯗꯤꯁꯅꯦꯜꯂꯤ ꯏꯃꯥꯅ ꯍꯥꯏꯕꯤꯅꯤꯡꯕ ꯀꯔꯤ ꯂꯩꯕꯤꯔꯤ ꯑꯩ ꯊꯣꯏꯗꯣꯛꯄ ꯀꯃꯦꯟꯁꯤꯡꯗꯨ ꯇꯥꯖꯔꯀꯥꯟꯗ ꯀꯔꯤ ꯁꯟꯗꯣꯛꯄ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯝ ꯌꯦꯡꯖꯒꯦ ꯑꯩꯒꯤ ꯀꯩꯅꯣ ꯇꯧ ꯀꯃꯦꯟꯇꯨ ꯑꯗꯨꯝ ꯍꯧꯔꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ
program sida yengbiri Sakitombi Rajkumari na khurumjari haibirai Mani Singh na ima bu khurumjari haina haibirai Raj Lakshmi izam nauremna imai be mama de iche bu khurumjari yaifare haina ibirai khongul lipa haisnamna pazariba lairiksi laiza bayagadra ngasai masigi book tu ngasai gi online gi internet ki link to the soft copy oina laire aduga hard copy oina masi akoi manipur ki bookstore da amtang hankat pinaba ningsingjari aduga adomna phangbiraga de dumayamda muk share tawbirau masi hujik phongaga lairi pra haibasidi ai ki knowledge ta laijatra Thaudam Sayon na good evening ibok haina ibirai Sashikanta Hidang Mayum na pumna makpu khurumjari Sagolban Moirang Lairak None Parking dagi yengbiri dagi ngasai imana pa kibada akoigi kitang reference ta magi mangun lairaroi haigadra adugi utpa birthday chakpa mutkiba ka haibado adugumba kita imana akoigi thajana adugumba manipur gi oiba haitare ko mitai gi madu kitang amuk panbiram gera masi yamna ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯅꯠꯇꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯩ ꯀꯠꯄꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯂꯥꯏ ꯁꯦ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯖꯒꯦ ꯀꯩꯅꯣꯁꯦ ꯈꯨꯟꯊꯣꯡꯉꯥꯟꯕꯤ ꯀꯧꯔꯦ ꯍꯧꯖꯤꯛꯇꯤ ꯊꯥꯡꯃꯩꯕꯟꯒꯤꯁꯦ ꯑꯩ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯑꯩ ꯆꯠꯆꯔꯨꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯃꯥꯒꯤ ꯄꯔꯤꯈꯥ ꯑꯃ ꯊꯥꯒꯗꯕ ꯑꯗꯩꯗꯨꯗ ꯃꯥꯁꯦ ꯃꯥꯒꯤ ꯄꯔꯤꯈꯥꯁꯦ ꯀꯔꯝꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅꯤꯅ ꯈꯨꯟꯊꯣꯡꯉꯥꯟꯕꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯁꯦ ꯅꯨꯡꯗꯥꯡꯗ ꯆꯠꯂꯒ ꯀꯠꯄꯅꯤ ꯑꯗꯩꯗꯨꯗ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯀꯦꯟꯗꯜꯁꯦ ꯀꯠꯄ ꯃꯇꯝꯗ ꯃꯣꯏꯒꯤꯗ ꯂꯥꯏ ꯄꯥꯟꯅꯕ ꯑꯍꯜ ꯑꯃ ꯕꯥꯃꯣꯟ ꯑꯣꯏꯅꯗꯤ ꯇꯧꯗ꯭ꯔꯦ ꯕꯥꯃꯣꯟꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯂꯥꯏꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯑꯍꯜ ꯑꯃꯅ ꯌꯥꯝꯁꯨ ꯊꯋꯥꯏ ꯆꯪꯅ ꯀꯠꯄꯤꯌꯦ ꯀꯦꯟꯗꯜꯗꯣ ꯑꯗꯩꯗꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯍꯥꯏꯔꯛꯈꯤ ꯏꯕꯦꯝꯃ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯦꯟꯗꯜꯁꯦ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯣ ꯍꯥꯏꯅ ꯃꯥꯅ ꯆꯥꯛꯄ ꯕꯔꯟ ꯇꯧꯕꯁꯤꯗꯅꯦ ꯏꯁꯣꯔꯒꯤ ꯁꯥꯈꯤꯅꯥꯁꯦ ꯑꯗꯨꯃꯛ ꯄꯤꯕ ꯑꯗꯨꯒ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯑꯩꯈꯣꯏꯒꯤ ꯕꯦꯚꯥꯔꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯈꯪꯒꯦ ꯍꯥꯏꯕꯕꯨ ꯃꯣꯏꯔꯥꯡꯒꯤ ꯀꯩꯅꯣꯗꯁꯨ ꯈꯝꯕ ꯊꯣꯏꯕꯤꯗꯁꯨ ꯌꯥꯎꯔꯤꯗꯨꯅꯤ ꯊꯣꯡꯂꯦꯟꯅꯅꯦ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯣꯛꯄꯗ ꯑꯀꯥꯁꯇ ꯂꯩꯆꯤꯟꯒꯤ ꯄꯣꯝꯃꯥꯏ ꯌꯦꯡꯉꯀꯥꯟꯗ ꯉꯁꯤꯗꯤ ꯌꯦꯛꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯄꯥꯎ ꯐꯠꯇꯕ ꯂꯩꯅꯤ ꯀꯥꯏꯅꯒ ꯇꯧꯔꯤꯕ ꯑꯗꯩ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯄꯥꯟꯖꯤꯁꯤꯡꯅ ꯌꯦꯡꯉꯀꯥꯟꯗ ꯔꯥశꯤꯒꯤ ꯐꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯡꯍ ꯔꯥశꯤ ꯇꯥꯕ ꯃꯤ ꯑꯗꯨꯒ ꯀꯩꯅꯣ ꯃꯦꯁ ꯔꯥశꯤ ꯕ꯭ꯔꯤꯖꯤꯛ ꯀꯨꯝꯚꯅꯆꯤꯡꯕ ꯃꯣꯏꯒꯤ ꯔꯤꯖꯜ ꯑꯃ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯅꯗꯤ ꯄꯪꯏ ꯏꯁꯟꯕꯣꯏ ꯅꯤꯡꯕꯤꯔꯝꯒꯅꯤꯀꯣ ꯑꯉꯥꯡꯁꯤꯡꯅꯗꯤ ꯃꯈꯣꯏꯒꯤꯁꯦ ꯌꯦꯡꯉꯀꯥꯟꯗ ꯃꯣꯏꯁꯨ ꯈꯨꯜꯂꯧꯁꯦ ꯌꯦꯡꯉꯀꯥꯟꯗꯅꯦ ꯃꯣꯏꯅ ꯈꯕꯔꯗꯒ ꯐꯣꯡꯉꯛꯏꯁꯦ ꯋꯤꯛꯂꯤ ꯐꯣꯡꯉꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯀꯥꯟꯗ ꯈꯪꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯅꯣꯡꯒꯤ ꯑꯃꯗꯁꯨ ꯑꯩ ꯌꯥꯝ ꯅꯛꯄ ꯑꯃꯗ ꯑꯩꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 22 ꯑꯩꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯤꯗ ꯅꯪꯒꯤ ꯅꯦꯅꯦ ꯆꯤꯇ꯭ꯔꯅ ꯃꯥꯒꯤ ꯂꯥꯏꯗ ꯑꯩꯒꯤ ꯃꯩꯁꯦ ꯀꯠꯄꯤ ꯍꯥꯏꯕ ꯑꯗꯨ ꯃꯩꯁꯦ ꯃꯨꯠꯂꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯁꯦ ꯗꯣꯛꯇꯔꯗꯒ ꯍꯦꯛ ꯆꯠꯄ ꯄꯨꯈꯠꯄ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯧꯒꯤ ꯀꯩꯅꯣꯁꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯧ ꯌꯦꯡꯕ ꯍꯥꯏꯅ ꯃꯥꯏꯕꯤ ꯁꯦꯟ ꯍꯨꯟꯕꯁꯤꯅ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯅꯠꯇꯕ ꯂꯥꯏꯒꯤꯗ ꯃꯩꯁꯦ ꯀꯠꯂꯀꯥꯟꯗ ꯃꯩꯁꯦ ꯐꯖꯅ ꯌꯨꯡꯅ ꯐꯖꯅ ꯆꯥꯛꯑꯒꯗꯤ ꯑꯩꯅ ꯅꯤꯡꯖꯔꯤꯕꯁꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯦ ꯍꯥꯏꯗꯅ ꯂꯧꯕꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯃꯥꯏꯟꯗꯗꯤ ꯃꯗꯨ ꯑꯩꯅ ꯌꯥꯝꯅ ꯀꯠꯆꯕ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯀꯦꯟꯗꯜꯁꯦ ꯇꯨꯍꯟꯗꯕ ꯀꯦꯟꯗꯜ ꯀꯠꯂꯒꯅ ꯗꯤꯌꯥ ꯀꯠꯂꯒꯅ ꯃꯩ ꯃꯨꯠꯍꯟꯗꯕꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯦꯛꯁꯤꯟꯖꯩ ꯑꯗꯨꯕꯨ ꯃꯔꯛꯇ ꯃꯨꯠꯄꯒꯁꯨ ꯑꯗꯨꯝ ꯍꯦꯛ ꯌꯥꯎꯕ ꯋꯥꯈꯟꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅꯤ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯗꯤꯅꯦ ꯅꯣꯏ ꯀꯔꯤꯝꯇ ꯆꯪꯗꯦꯌꯦ ꯕ꯭ꯔꯤꯇꯤꯁꯅ ꯉꯛꯏ ꯍꯥꯏ ꯃꯥꯕꯨ ꯍꯥꯠꯀꯦꯅ ꯇꯝꯕ ꯅꯣꯡꯃꯩ ꯃꯌꯥꯝꯁꯦ ꯀꯥꯞꯁꯤꯜꯂꯛꯄꯁꯦ ꯂꯣꯏꯅ ꯁꯤꯈ꯭ꯔꯀꯥꯟꯗ ꯃꯥ ꯁꯤꯍꯧꯗ꯭ꯔꯤꯅꯦꯕ ꯑꯗꯣ ꯃꯥꯅꯗꯤ ꯍꯥꯏꯔꯦ ꯌꯦꯛꯅꯕꯅꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯨ ꯂꯣꯏꯅ ꯍꯦꯟꯈ꯭ꯔꯦ
ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯠꯂꯥꯏꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯏ ꯍꯟꯗꯅ ꯆꯦꯜꯂꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏꯔꯣꯡ ꯌꯥꯗꯅ ꯑꯩ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯁꯤꯔꯒꯦꯅ ꯃꯥ ꯁꯤꯅꯅꯕꯒꯤ ꯃꯔꯝ ꯐꯥꯎꯗ ꯇꯥꯛꯑꯝꯃꯤꯕꯗꯣ ꯉꯁꯥꯏ ꯑꯗꯨ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯃꯃꯥ ꯑꯩꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅꯅꯦ ꯀꯩꯅꯣ ꯇꯧꯒꯦꯅ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯄꯣꯛꯄꯒꯤ ꯐꯤꯁꯤꯡꯁꯦ ꯐꯅꯦꯛꯁꯦ ꯃꯃꯥꯅ ꯁꯦꯠꯄ ꯐꯅꯦꯛꯁꯦ ꯑꯩꯈꯣꯏ ꯐꯅꯦꯛ ꯁꯦꯠꯄꯅꯤꯅ ꯃꯗꯨꯒꯤ ꯃꯆꯦꯠꯁꯦ ꯑꯩ ꯏꯆꯥ ꯃꯔꯤꯁꯤꯒꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄ ꯆꯠꯄꯁꯤꯗ ꯂꯣꯏꯅ ꯐꯩꯖꯨꯞꯇ ꯅꯠꯇ꯭ꯔꯒꯅ ꯖꯟꯇꯔꯗ ꯍꯥꯞꯇꯅ ꯑꯩꯁꯨ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯨꯕꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯄꯤꯔꯀꯥꯟꯗ ꯃꯣꯏꯁꯦ ꯊꯥꯗꯣꯛꯑꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯑꯩꯗꯒꯤꯗꯤ ꯊꯥꯖꯖꯕꯅꯤꯅ ꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤ ꯑꯃꯅ ꯑꯗꯨꯛ ꯌꯥꯝꯕ ꯐꯣꯔ ꯐꯥꯗꯔꯗꯒꯤ ꯍꯩꯔꯛꯏꯕ ꯃꯍꯩꯁꯦ ꯃꯁꯤ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥꯗꯨꯒꯤ ꯅꯥꯎꯌꯣꯝ ꯃꯅꯨꯡꯁꯤꯗ ꯂꯩꯌꯦꯅ ꯃꯃꯥꯁꯤꯅ ꯀꯣꯟꯁꯤꯜꯂꯒꯗꯤ ꯃꯆꯥꯁꯤꯡꯁꯦ ꯃꯥꯒꯤ ꯃꯊꯥꯅꯨꯡꯁꯤꯗ ꯀꯣꯟꯁꯤꯜꯂꯒꯗꯤ ꯀꯅꯥꯝꯇꯅ ꯂꯥꯏ ꯐꯠꯇꯕꯅꯒ ꯂꯧꯕ ꯉꯝꯗꯦ ꯀ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯃꯃꯥꯕꯨ ꯃꯤꯔꯥꯏ ꯐꯗꯦ ꯑꯗꯨꯒ ꯃꯃꯥꯒꯤ ꯐꯤ ꯃꯆꯦꯠꯇꯨꯅ ꯖꯟꯇ꯭ꯔ ꯃꯅꯨꯡꯗꯨꯗ ꯖꯟꯇ꯭ꯔꯗꯨ ꯀꯣꯟꯊꯪꯗ ꯃꯥ ꯂꯧꯊꯣꯛꯈ꯭ꯔꯦꯕ ꯖꯟꯇ꯭ꯔꯁꯦ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇꯅ ꯍꯥꯠꯄ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯁꯤꯗꯅ ꯍꯜꯂꯦ ꯃꯤꯈꯥ ꯄꯣꯟꯗꯣꯔꯦ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯄꯨꯛꯆꯦꯟꯗꯣ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯊꯥꯖꯖꯗꯅ ꯑꯩ ꯑꯗꯨꯝ ꯆꯠꯆꯔꯤ ꯑꯗꯨ ꯏꯆꯥꯁꯤꯡꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯥꯖꯗꯕ ꯍꯧꯖꯤꯛ ꯃꯌꯨꯝ ꯃꯀꯩ ꯃꯣꯏ ꯂꯣꯏꯅ ꯂꯤꯡꯉꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯁꯨ ꯑꯗꯨꯃꯥꯏꯅ ꯃꯃꯥꯅ ꯀꯣꯟꯁꯤꯟꯗꯅ ꯃꯄꯥꯅ ꯀꯣꯟꯁꯤꯟꯕꯕꯨꯗꯤ ꯃꯃꯥꯁꯤꯅ ꯑꯅꯝꯕ ꯀꯣꯜꯂꯦꯕ ꯃꯃꯥꯒꯤ ꯐꯤꯖꯦꯠ ꯃꯃꯥꯒꯤ ꯅꯥꯎꯌꯣꯝ ꯃꯅꯨꯡꯗ ꯒꯔꯚ ꯃꯅꯨꯡꯁꯤꯗ ꯊꯥ 4ꯁꯦ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯏꯕꯅꯦ ꯑꯗꯨꯅ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟ ꯄꯨꯟꯁꯤꯒꯤ ꯁꯤꯡꯕ ꯉꯝꯗꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤꯗꯤ ꯃꯗꯨꯒꯤ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯌꯦꯡꯉꯣ ꯃꯣꯏꯔꯥꯡꯒꯤ ꯈꯝꯕꯒꯁꯦ ꯀꯩꯅꯣꯅꯦ ꯂꯝ ꯍꯦꯜꯂꯨꯕꯒꯤ ꯈꯝꯕ ꯄꯣꯛꯄꯗ ꯃꯄꯥ ꯄꯨꯔꯦꯝꯕꯁꯤꯅꯅꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯇꯕꯒꯤ ꯊꯣꯡꯂꯦꯅ ꯁꯥꯎꯗꯅ ꯃꯥꯏ ꯃꯤꯇꯝꯁꯦ ꯁꯔꯦꯟ ꯆꯟꯁꯤꯟꯈ꯭ꯔꯒ ꯃꯆꯥꯗꯨ ꯄꯣꯛꯑꯝꯃꯒ ꯊꯥꯎ ꯂꯩꯔꯒ ꯁꯤ ꯀꯀꯥ ꯍꯥꯏꯔꯤꯁꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯑꯗꯨꯒꯤ ꯑꯗꯩ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯋꯥꯔꯤꯒꯗꯣ ꯁꯨꯝ ꯇꯥꯔꯨꯕ ꯀꯩꯗꯧꯕ ꯃꯥꯒꯤ ꯈꯝꯕ ꯂꯥꯏꯌꯦꯡꯕꯒꯤ ꯀꯩꯗꯧꯕꯒꯤ ꯂꯥꯏꯌꯦꯡꯕꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯤ ꯀꯧꯕꯒꯤ ꯁꯤꯅꯆꯤꯡꯕꯁꯦ ꯑꯗꯨꯝ ꯑꯍꯟꯁꯤꯡꯁꯤꯅ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯕ ꯃꯅꯤꯒꯤ ꯑꯣꯏꯔꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯑꯃꯨꯛ ꯁꯤ ꯁꯟꯇꯣꯛꯅ ꯍꯥꯏꯕꯤꯕꯁꯤ ꯀꯩꯒꯤꯅꯣꯒ ꯑꯩꯈꯣꯏꯅꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯇꯥꯖꯔꯛꯄꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯗꯣ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛ ꯁꯤꯗꯁꯨ ꯑꯃꯨꯛ ꯔꯦꯐꯔꯦꯟꯁꯁꯦ ꯉꯁꯥꯏ ꯕꯔꯇꯤ ꯆꯥꯛꯄ ꯃꯨꯠꯈꯤꯕ ꯑꯗꯒꯤ ꯃꯥꯁꯤ ꯍꯥꯠꯀꯦ ꯇꯧꯕꯗꯨꯗ ꯁꯨꯡꯆꯪ ꯆꯪꯉꯔꯣꯏꯅ ꯇꯧꯕꯗ ꯃꯥꯅ ꯃꯥꯏ ꯖꯟꯇ꯭ꯔ ꯂꯧꯊꯣꯛꯄ ꯑꯗꯨ ꯖꯟꯇ꯭ꯔꯗꯨꯒꯤ ꯔꯦꯐꯔꯦꯟꯁꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯀꯤ ꯏꯕꯗꯨꯗ ꯐꯖꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯏꯝꯄ꯭ꯂꯤꯁꯤꯠ ꯑꯣꯏꯅ ꯃꯌꯥꯝꯅ ꯀꯣꯃꯟ ꯅꯣꯂꯦꯖꯅꯦꯅ ꯃꯇꯝꯗꯨꯗꯗꯤ ꯏꯔꯝꯃꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯅꯗꯤ ꯃꯗꯨꯒꯤꯗꯨ ꯏꯝꯄ꯭ꯂꯤꯁꯤꯠ ꯑꯣꯏꯕ ꯅꯣꯂꯦꯖ ꯑꯣꯏꯗꯕꯅ ꯏꯃꯥꯅ ꯁꯟꯗꯣꯛꯄꯤꯔꯀꯥꯟꯗ ꯉꯁꯥꯏ ꯖꯟꯇ꯭ꯔꯗꯨꯗ ꯂꯧꯊꯣꯛꯏꯗꯣ ꯀꯩꯅꯣ ꯖꯟꯇ꯭ꯔꯒꯤ ꯃꯅꯨꯡꯗꯨꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯄꯣꯛꯄꯗ ꯁꯦꯠꯄ ꯐꯅꯦꯛꯇꯣ ꯍꯥꯞꯄꯀꯥꯟꯗ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤ ꯇꯧꯕꯅꯤ ꯀ ꯍꯥꯏꯕꯗꯨꯒꯤ ꯔꯦꯐꯔꯦꯟꯁꯇꯨꯅꯤ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯃꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯅ ꯇꯥꯕꯤꯔꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡ ꯍꯧꯖꯤꯛ 200 ꯍꯦꯟꯅ ꯑꯗꯨꯒ ꯏꯃꯥꯅ ꯃꯗꯨꯒꯤ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝꯅ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯊꯥꯕꯤꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯗꯤꯐ꯭ꯔꯦꯟꯠ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯀꯜꯆꯔꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯍꯧꯖꯤꯛꯇꯗꯤ ꯃꯄꯥꯟꯗ ꯇꯝꯅꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯅ ꯃꯁꯤꯒꯨꯝꯕꯁꯤ ꯈꯪꯗꯕꯁꯤꯗ ꯁꯨꯃꯥꯏꯅ ꯔꯦꯐꯔꯦꯟꯁ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕꯁꯤ ꯑꯗꯨꯝ ꯀꯥꯟꯅꯩ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯊꯝꯖꯒꯦ ꯅꯦꯁꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯌꯦꯡꯕꯤꯔꯤ ꯑꯍꯜꯂꯨꯞ ꯇꯒꯤ ꯃꯅꯤ ꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯏ ꯏꯃꯥ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯔꯨꯔꯒ ꯀꯅꯥꯗꯅꯣ ꯈꯪꯗꯅ ꯍꯦꯛ ꯍꯦꯛ ꯋꯥꯔꯧꯖꯔꯤ ꯄꯪꯂꯕ ꯅꯆꯥꯅ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯃꯅꯤ ꯏꯕꯨꯡꯉꯣ ꯃꯅꯤ ꯀꯅꯥꯗꯅꯣꯅꯦ ꯏꯕꯨꯡꯉꯣ ꯏꯆꯥꯅ ꯋꯥꯔꯧꯔꯤꯗꯨꯕꯣ ꯀꯩꯀꯩꯅꯣ ꯇꯥꯟꯅꯕ ꯌꯥꯕꯁꯦ ꯑꯩꯒꯤ ꯑꯍꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕꯁꯦ ꯉꯁꯤꯗꯤ
ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯋꯥꯔꯤꯁꯤ ꯄꯥꯖꯔꯨꯕꯗꯒꯤꯅ ꯍꯧꯅ ꯅꯤꯡꯁꯤꯡꯂꯛꯑꯦ ꯑꯩꯅ ꯀꯩꯅꯣ ꯑꯉꯥꯡꯁꯤꯡꯁꯦ ꯀꯃꯥꯏꯅ ꯑꯩꯗꯤ ꯃꯄꯥꯟꯗ ꯂꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯗ ꯊꯕꯛꯁꯤ ꯇꯧꯍꯟꯅꯤꯡꯕꯅ ꯑꯩ ꯐꯪꯗꯦꯗꯣ aduna noi hinguroi na tawrabanina aise ahangi manaktadi adum ahanasu nungsiba oye nahanadi nungsi hujik nungsi yam haibire adu nungsi birangwadra kaina nungsi biramoidra na khanbani ado mapanda leibasi kamaina konjhangani haibada sujadeva sida kanon punsi senni ba mana ayu kontho haiba nungdang konjhan haiba hai adu ayu kontho haiba lining thogu se sujadeva gi symbol ni ko numina jingkhaidagi nongpokdai thola kanda kanoda sandong sida tari neba adu laindhong se sandong da thambani laindhong ku never ke sandong na taba sandong haidi laindhong na leiba mafam se nongchukka khaga taina basi sandong kowe masida khoi laining thok se lachari ne aduna ayu kontho hai bandang konjan hai ba aduna sujadeva se khoiramba matamda mangang guru punsi ba luang guru punsi ba kuman guru punsi ba hai punsi ba hum se saisida punsi se ni ba aidi moisi akhoi he popa aba popa gi wari nate jagat sina mioi ba se laitringai da numitha thawam ja grah por grah puna mak se laira abane ba moi gi marum sida ne ba khoi na chatna hingjari se aduna di ija do gari thoraga chalhawi aina pangwada waba mahuta kanana waba se pubigadage na haibabu ai ahansina haiko aigi abok se laigitra mana ai yam nungsiba ai abok se aigi hepopa abok tinnatte ko ada mana nungsidana mas mai khara hayena aina abok nang kamai toy nang na ya tekri duna kai tong tekri no mit uri duna kai dana uri no kaina haibasida mana ne ta age kaina ma se lai pubi oina su tawraga yam nungsiba abok ni ada mana hai isa sing se nangna thokpa matamda thakta korong nongdo na leiko khadana malem imana leiko yetana ibudhauna leiko oidana ibendhauna lei moi mari hi manungda ai chalhambiyo ai isa punamak isu punamak paribar punamak chalhambiyo haraga dine moi se protect to bi haba graha sing sina haijaraga di discipline ai se adu amarom da scientifically di akoina moi bu ningsang ba se karam kana ningsangi thakta korong nongdo na khada malem imana yeta ibudhauna oida event hona oida leidoine ba nupi ai si oine nupa ne yet we ani se nupa nupi ne aduna masigi la helon se sum sanaja ba se aingonda di simpha pu boduna adum sanaba gari tong khale dana aduma hek sanaja ba maduna aigi kaino protection se isa singi protection se maina oibra haina aina khanjadana aigi di mantra kaina tawraga paisa ga tanba maibi ga adugi kaino layam khorambada paisa ga am ting na khoramda ba su ai tai aduga di ai tawjade aduna masi yam icham chamba adagi malem prithvi se aina hek nongan bai kumdara pasida ne ima nang ai itik leite ba malem ima sida ai khong sina ne la kan ai chatlaga sason si tawra ini aduraga di malem prithvi se aina respect ama aina hek phamung dei kumdara pasida laipak se ahum lakallaga kumdaba sumai tawdana yamna kaino yam waruraga su kaino tawde ai si manipur da tholakpa kan sei sida aina taka se hagal abni ko ai se asyam phunna na ga isana ga tension nan nangan daga phuba yam yawgre aina kari gi dos oiram ge bu ai se akhoi imung di lai gi tak se he kat leba isa sing su loin ning sang biram gani mapa na su chak charam dai da noi lai chak kat khrabai na he hange ba ado aina adai tholak pa ai lai chak kat pa se bul chu gre ba lamda sum chat pa sida adagi aina ai tanupa chandra singh sida hai ko es lagi imoinugi chak se am takatlaga yeng se ai yam hare uji habu jam waye ba adu ani ahum lak se am sathina hai adagi di adumain to wadagi akhoi imoinu se chak se kachare ba uji imoinugi mamang sida adu katpadagi di ai chak se hadra boi ninge ba ko ai thaja ba se aduna adumain to ba wari ni aduna kano chum la helon se chum kano to bada adagi di fata ba mai ba sing na kai pasa lo ba ya na bai na adu ada kai na adu di ai changja de ko ahan jing na hai ba wa sing se masidi aina khangjari ba khara sidi ai mapa ta na kok te hek lak ba ai mayam da uthok sage aduna masidi discipline na tani dagi tabiri ba phumna mangnasu adom na smaina
ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯗ ꯑꯅꯧꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯗ ꯆꯥꯟꯅꯕ ꯂꯩꯔꯒꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯍꯧꯒꯠꯂꯛꯄꯗ ꯌꯥꯍꯧ ꯍꯧꯒꯠꯂꯛꯄꯗ ꯈꯣꯡꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯥꯏꯕꯛ ꯀꯠꯂꯤ ꯃꯁꯤꯃ ꯑꯩ ꯇꯧꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯤ ꯊꯣꯡꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯏꯃꯣꯏꯅꯨꯗ ꯀꯠꯄꯁꯤ ꯑꯩꯈꯣꯏ ꯇꯧꯏ ꯑꯗꯒꯤ ꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯀꯩꯒꯤꯅꯣꯒ ꯃꯁꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯑꯗꯨꯝ ꯄꯤꯔꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯨꯝꯕꯅꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤꯁꯤ 50 ꯃꯤꯅꯤꯠꯁꯇꯤ ꯁꯨꯔꯦ ꯑꯗꯣ ꯃꯤꯅꯤꯠ 5ꯃꯨꯛꯇꯪꯒ ꯀꯃꯦꯟ ꯂꯧꯈꯠꯆꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯖꯔꯒꯦ ꯔꯥꯃꯥꯅꯨꯖꯥ ꯗꯥꯁꯁꯨ ꯌꯦꯡꯕꯤꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯦꯗꯝ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯝꯃꯤ ꯇꯥꯖꯕꯗ ꯄꯦꯟꯖꯕ ꯄꯣꯛꯆꯩ ꯂꯥꯟ ꯆꯠꯂꯝꯗꯥꯏꯗ ꯍꯔꯤꯅꯥꯝ ꯑꯃꯁꯨꯡ ꯇꯨꯜꯁꯤ ꯃꯅꯥ 109 ꯏꯕꯨꯡꯉꯣꯗ ꯀꯠꯆꯈꯤ ꯈꯪꯖꯔꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯉꯁꯥꯏꯒꯤ ꯔꯦꯐꯔꯦꯟꯁꯇꯣ Ramanuja Hare Krishna ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯏꯃꯥꯅ ꯄꯥꯕꯤꯈꯤꯕꯗ ꯌꯥꯝꯅ ꯃꯥꯒꯤ ꯊꯧꯅꯥ ꯐꯕ ꯀꯔꯦꯖꯁꯤ ꯎꯕꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤꯁꯤꯡꯁꯦ ꯍꯦꯛꯇ ꯉꯛꯈ꯭ꯔꯕ ꯑꯗꯨꯒ ꯃꯥꯅ ꯊꯥꯡꯒꯤ ꯖꯒꯣꯏꯁꯤ ꯁꯥꯕꯗ ꯃꯥꯒꯤ ꯁ꯭ꯀꯤꯜꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕꯗ ꯃꯥ ꯃꯁꯥꯁꯤ ꯎꯗꯦ ꯀꯥꯏꯅ ꯍꯥꯏꯗꯣ ꯊꯥꯡꯗꯣ ꯈꯇꯪ ꯎꯔꯦ ꯑꯗꯒꯤ ꯃꯣꯏꯅ ꯃꯇꯝꯗꯨꯗ ꯍꯥꯏꯗꯨ ꯁꯤꯒꯗꯕ ꯄꯥꯝꯃꯨꯏ ꯑꯗꯨꯅ ꯁꯔꯦꯟꯗꯔ ꯇꯧ ꯃꯥꯒꯨꯝꯕ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯦꯕ ꯑꯗ ꯃꯥ ꯃꯁꯥꯅ ꯍꯥꯏꯕꯗꯣ ꯊꯧꯅꯥ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯅꯨꯡꯗ ꯑꯩꯅ ꯏꯁꯣꯟ ꯁꯣꯟꯕꯅꯤ ꯊꯧꯅꯥ ꯂꯩꯕ ꯃꯤ ꯌꯥꯝ ꯂꯩꯍꯧꯔꯤ ꯀꯥꯏꯅ ꯃꯥꯅ ꯍꯥꯏꯔꯤꯗꯨ ꯌꯥꯝꯅ ꯏꯃꯥꯅ ꯄꯥꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯇꯨ ꯆꯨꯡꯉꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥꯅ ꯊꯣꯛꯂꯛꯄꯗꯨꯗ ꯃꯥꯗꯤ ꯃꯤꯈꯥ ꯄꯣꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯖꯈ꯭ꯔꯒꯦꯅ ꯃꯥꯅ ꯃꯗꯨꯗ ꯑꯗꯨꯝ ꯋꯥꯈꯜꯁꯤꯗ ꯈꯟꯈ꯭ꯔꯦꯕ ꯑꯗꯒꯤ ꯃꯥ ꯂꯩꯈꯤꯗꯕꯁꯤ ꯑꯣꯟꯂꯤ 58 yearsꯅꯦ ꯃꯥꯁꯤ ꯌꯥꯝ ꯌꯪ ꯑꯣꯏꯔꯤꯑꯕ ꯃꯇꯝꯗꯨꯗ ꯃꯥꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯁꯤꯗ ꯊꯧꯗꯥꯝ ꯁꯥꯌꯣꯟꯅ ꯃꯁꯤꯒꯤ ꯔꯤꯀ꯭ꯋꯦꯁꯁꯤ ꯅꯍꯥꯟ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯋꯥꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯋꯥꯔꯤꯁꯨ ꯂꯤꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯟꯅ ꯆꯥꯟꯅꯕ ꯂꯥꯏꯔꯤꯛ ꯊꯤꯖꯤꯟꯖꯔꯛꯑꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯟꯒꯠꯆꯔꯛꯀꯦ ꯑꯥꯔ.ꯗꯤ. ꯇꯈꯦꯜꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯆꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯅꯤꯁꯥꯔ ꯄꯊꯥꯟꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯃꯌꯥꯝ ꯌꯦꯡꯈꯠꯄꯤꯌꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯄꯤꯕ ꯑꯩꯈꯣꯏꯅ ꯔꯤꯃꯦꯝꯕ꯭ꯔꯦꯟꯁ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯕ ꯑꯗꯨꯅ ꯃꯁꯤ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯁꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒ ꯔꯤꯂꯦꯚꯦꯟꯠ ꯑꯣꯏꯕ ꯄꯔꯁꯅꯦꯂꯤꯇꯤꯁꯤꯡꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯖꯦꯅꯔꯦꯁꯟꯁ ꯑꯥꯐꯇꯔ ꯖꯦꯅꯔꯦꯁꯟꯁ ꯑꯗꯨꯝ ꯔꯤꯃꯦꯝꯕꯔ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤꯌꯦꯜꯒꯤ ꯄꯤꯛꯆꯔ ꯑꯗꯩ ꯁ꯭ꯇꯦꯆꯨ ꯄꯤꯛꯆꯔ ꯁꯤꯒꯨꯝꯕꯁꯤ ꯊꯝꯒꯗꯕꯅꯤ ꯃꯐꯝ ꯃꯐꯝꯗ ꯏꯕꯨꯠꯅ ꯍꯥꯏꯕꯤꯌꯨꯅ ꯀꯩꯅꯣꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯆꯥꯁꯤꯡ ꯑꯗꯩ ꯏꯁꯨꯁꯤꯡ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅꯃꯛꯅꯗꯤ ꯌꯧꯕꯤꯔꯝꯃꯅꯤ 23 ꯑꯦꯄ꯭ꯔꯤꯜꯁꯤꯗ ꯈꯣꯡꯖꯣꯝꯗ ꯑꯝꯇꯪ ꯂꯦꯡꯕꯤꯔꯒ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩ ꯃꯅꯥ ꯍꯩ ꯃꯅꯥ ꯑꯝꯇꯪ ꯑꯣꯏꯔꯒꯁꯨ ꯇꯤꯔꯊꯗꯨꯗ ꯈꯨꯠꯅ ꯏꯁꯤꯡꯁꯦ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯇꯣꯟ ꯑꯃꯗ ꯂꯩ ꯏꯁꯤꯡ ꯑꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯦꯡ ꯊꯣꯏꯗꯤꯡꯒꯨꯝꯕ ꯀꯠꯆꯔꯨꯔꯦ ꯑꯩ ꯑꯃꯨꯛꯈꯛ ꯐꯪꯖꯈ꯭ꯔꯦ ꯄꯥꯎꯅꯝꯒꯤ ꯏꯆꯦ ꯃꯔꯥꯙꯥꯕꯤꯅꯣ ꯂꯩꯔꯤꯉꯩꯗꯅꯤ ꯏꯆꯦ ꯃꯔꯥꯙꯥꯕꯤꯅꯣ ꯊꯨꯞꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯏꯅꯥꯎ ꯅꯪ ꯃꯣꯏꯒꯤ ꯄꯥꯁꯀ ꯄꯤꯌꯦꯕ ꯃꯅꯨꯡꯗ ꯆꯪꯕꯁꯦ ꯍꯦꯛꯇ ꯄꯥꯁ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯅ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯔꯒ ꯅꯣꯏ ꯕꯕꯥ ꯂꯩꯔꯤꯉꯩꯗ ꯑꯩꯒ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯅꯨꯃꯤꯠ ꯑꯃꯈꯛꯇ ꯆꯠꯆꯔꯨꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯏꯁꯩ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨ ꯁꯛꯄꯤꯕ ꯀꯩꯗꯧꯕ ꯃꯣꯏꯅ ꯄꯥꯝꯖꯕ ꯑꯊꯧꯕꯗꯨꯒꯤꯗꯃꯛꯇ ꯀꯠꯆꯕꯗꯣ ꯑꯗꯨ ꯂꯦꯡꯕꯤꯔꯀꯥꯟꯗ ꯍꯟꯗꯛꯀꯤꯗ
ꯑꯃꯨꯛꯇ ꯆꯠꯄꯤꯗꯕ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛꯇꯪꯗꯤ ꯆꯠꯄꯤꯔꯒ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯈꯣꯏꯅ ꯆꯠꯆꯕ ꯃꯇꯝꯗꯨꯗꯗꯤ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯃꯤꯇꯝꯁꯦ ꯂꯩꯍꯧꯗ꯭ꯔꯤ ꯑꯗꯨꯒ ꯃꯤꯇꯝꯗꯨ ꯊꯝꯅꯕꯒꯗꯤ ꯂꯣꯏꯅꯃꯛ ꯈꯦꯕ ꯆꯤꯡꯁꯩꯁꯤꯗ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯇꯧꯔꯀꯥꯟꯗ ꯑꯥꯐꯥꯎ ꯀꯥꯈꯠꯄꯒ ꯌꯥꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯁꯨ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯁꯦꯝꯒꯠꯄꯅꯤꯅ ꯌꯥꯝ ꯐꯖꯔꯝꯃꯅꯤꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯆꯠꯈꯤꯕ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯃꯤꯇꯤꯡ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯄꯨꯡ ꯏꯁꯩ ꯁꯛꯄꯅꯆꯤꯡꯕ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯦꯟꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗꯣ ꯁ꯭ꯔꯙꯥꯟꯖꯂꯤ ꯀꯠꯄꯗꯣ ꯆꯦꯡ ꯊꯣꯏꯗꯤꯡ ꯇꯧꯔꯀꯥꯟꯗ ꯀꯠꯆꯕ ꯐꯪꯖꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯌꯥꯔꯗꯨ ꯑꯩꯗꯤ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯊꯧꯕ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯅ ꯇꯧꯔꯝꯕ ꯃꯌꯥꯝꯗꯨ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯔꯣꯟꯁꯤꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯩꯈꯣꯏꯅ ꯀꯩꯀꯩ ꯇꯧꯕ ꯌꯥꯏ ꯀꯥꯏꯁꯦ ꯋꯥꯈꯜꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯏꯁꯥꯗ ꯄꯣꯛꯂꯛꯀꯅꯤ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯒꯤ ꯃꯊꯪ ꯇꯥꯅ ꯑꯩ ꯂꯧꯈꯠꯆꯒꯦ ꯀꯃꯦꯟ ꯅꯤꯁꯥꯔ ꯄꯊꯥꯟꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯏꯕꯣꯆꯧ ꯃꯉꯥꯡꯆꯥꯅ ꯄꯥꯎꯅꯥ ꯈꯣꯡꯖꯣꯝ ꯋꯥꯔ ꯐꯨꯜ ꯕ꯭ꯂꯣꯟ ꯋꯥꯔ ꯍꯧꯗ꯭ꯔꯤꯉꯩꯗ ꯁꯤꯈꯤ ꯍꯥꯏꯕꯁꯤ ꯆꯨꯝꯒꯗ꯭ꯔꯥ ꯃꯔꯝꯗꯤ ꯕ꯭ꯔꯤꯇꯤꯁ ꯔꯦꯀꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯖꯣꯝ ꯋꯥꯔ ꯑꯁꯤ 26 ꯑꯦꯄ꯭ꯔꯤꯜꯗ ꯁꯣꯛꯅꯈꯤ ꯍꯥꯏꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯨꯗꯤ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯑꯏꯕ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯖꯕꯅꯤ ꯑꯩꯈꯣꯏ ꯅꯣꯏꯅ ꯈꯪꯍꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯃꯅ ꯂꯥꯜꯂꯤ ꯑꯃꯅ ꯆꯨꯝꯃꯤ ꯑꯗꯨ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯧꯒꯨꯝꯁꯤ ꯆꯠꯀꯗꯕ ꯂꯝꯕꯤꯗ ꯆꯠꯁꯤ ꯇꯧꯕꯇꯕꯨ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯁꯦ ꯊꯧꯅꯥ ꯐꯩ ꯍꯥꯏꯕꯁꯤꯃꯗꯤ ꯂꯦꯡꯗ꯭ꯔꯕ ꯁꯥꯈꯤꯅꯤ ꯃꯗꯨꯒꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯅ ꯏꯕꯨꯡꯉꯣꯁꯨ ꯊꯧꯅꯥ ꯐꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯤꯒꯠꯄꯤꯌꯨ ꯏꯊꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯂꯩꯄꯥꯛꯅ ꯑꯗꯨꯝ ꯕꯤꯆꯥꯔ ꯇꯧꯖꯁꯅꯨ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯃꯍꯥꯛꯀꯤ ꯑꯊꯧꯕꯗꯨꯒꯤꯗꯃꯛꯇ ꯁ꯭ꯔꯙꯥꯟꯖꯂꯤ ꯀꯠꯄꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯆꯕꯅꯤ ꯍꯥꯏꯅ ꯊꯝꯖꯩ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯁꯤꯒꯤ ꯋꯥꯔ ꯄꯤꯔꯤꯌꯠꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨ ꯈꯔ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯂꯩꯈꯤꯗꯕ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯨꯗ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯂꯩꯈꯤꯗꯕꯅꯤ 23ꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯒ ꯈꯣꯡꯖꯣꯝ ꯋꯥꯔꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯆꯠꯊꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯆꯠꯊꯔꯛꯑꯀꯥꯟꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏꯁꯦ ꯂꯩꯈ꯭ꯔꯗꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯁꯤꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯗꯨꯒ ꯏꯄꯨ ꯊꯪꯒꯥꯜ ꯐꯩꯖꯥꯄꯨꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯣꯅꯨꯃꯦꯟ ꯂꯩꯔꯤꯁꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁ꯭ꯔꯙꯥꯟꯖꯂꯤ ꯀꯠꯆꯔꯤꯁꯤꯅꯤ ꯑꯗꯨ ꯃꯁꯤ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯑꯅꯨ ꯆꯠꯂꯤꯕꯁꯤꯗ ꯀꯟꯐꯥꯔꯃꯦꯁꯟ ꯇꯧꯔꯕ ꯄꯣꯠ ꯑꯃꯗꯒꯤ ꯑꯩꯅ ꯂꯦꯡꯖꯕ ꯅꯠꯇꯦ ꯑꯩꯅ ꯏꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯑꯃ ꯑꯣꯏꯅ ꯑꯩ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯉꯁꯤꯗꯤ 23ꯀꯤ ꯈꯣꯡꯖꯣꯝ ꯗꯦꯁꯤꯗ ꯁ꯭ꯔꯙꯥꯟꯖꯂꯤꯁꯦ ꯀꯠꯆꯕꯅꯤ ꯁꯨꯃꯥꯏꯅ ꯊꯝꯖꯩ ꯋꯥꯍꯦꯡꯕꯝ ꯁꯇ꯭ꯌꯕꯇꯤꯅ ꯑꯊꯧꯕ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯁꯤꯡꯖꯃꯩꯗꯒꯤ ꯌꯦꯡꯖꯔꯤ ꯇꯥꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯔꯟꯖꯤꯇꯥ ꯁꯤꯡꯍꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯕꯨ ꯏꯃꯥꯒꯤ ꯂꯥꯏꯐꯁꯤ ꯌꯦꯡꯂꯒ ꯀꯥꯎꯔꯨꯔꯕ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯕ ꯉꯝꯃꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯕꯨꯛꯇꯨꯒꯤ ꯂꯤꯡꯛꯇꯨ ꯑꯩꯅ ꯑꯩꯈꯣꯏ ꯀꯃꯦꯟꯇ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯑꯗꯣꯝꯅ ꯑꯃꯨꯛ ꯍꯦꯟꯅ ꯏꯃꯥꯅ ꯉꯁꯤ ꯄꯥꯔꯤꯁꯤꯅ ꯆꯦꯞꯇꯔ ꯑꯃ ꯁꯨꯃꯥꯏꯅ ꯐꯣꯀꯁ ꯇꯧꯔꯒ ꯄꯥꯕꯅꯤ ꯑꯗꯨꯕꯨ ꯑꯇꯩ ꯃꯔꯝꯗ ꯈꯪꯕꯤꯅꯤꯡꯉꯒꯁꯨ ꯁꯣꯏꯗꯅ ꯌꯦꯡꯈꯠꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖꯁꯤ ꯌꯥꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯍꯪꯉꯛꯄ ꯀꯥꯟꯗ ꯈꯪꯅꯅꯕ ꯄꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯉꯥꯉꯣꯝ ꯀꯥꯟꯇ ꯂꯨꯋꯥꯡꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯔꯟꯖꯤꯇꯥ ꯁꯤꯡꯍꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯕꯨ ꯏꯃꯥꯒꯤ ꯂꯥꯏꯐꯁꯤ ꯌꯦꯡꯂꯒ ꯀꯥꯎꯔꯨꯔꯕ ꯋꯥꯔꯤ ꯉꯁꯥꯏꯒꯤ ꯀꯃꯦꯟꯇꯨꯅꯤ ꯃꯥꯁꯤ ꯑꯁꯥꯝꯗꯒꯤ ꯌꯦꯡꯕꯤꯔꯤ ꯑꯟꯖꯂꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯑꯣꯖꯥ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯁꯨꯔꯦꯁ ꯋꯥꯍꯦꯡꯕꯝꯅ ꯑꯊꯧꯕꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯏꯆꯦ ꯁꯥꯗꯅꯥꯁꯨ ꯌꯦꯡꯕꯤꯔꯤ ꯏꯆꯦ ꯈꯨꯔꯨꯝꯖꯔꯤ ꯏꯆꯦꯃ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯖꯦꯛꯁꯟ ꯆꯤꯛꯀꯨ ꯌꯥꯝꯅ ꯂꯣꯠꯁ ꯑꯣꯐ ꯂꯚ ꯊꯥꯕꯤꯔꯛꯏ ꯔꯥꯍꯨꯜꯅ ꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯄ꯭ꯔꯗꯤꯞ ꯁꯤꯡꯍꯅ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ
ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯐꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤ ꯃꯤ 200 ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯍꯦꯟꯅ ꯄꯥꯅꯤꯡꯕ ꯄꯣꯛꯄꯗꯣ ꯑꯗꯨꯅ ꯉꯁꯤꯒꯤꯁꯤꯅ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯣꯏꯔꯀꯥꯟꯗ ꯊꯤꯒꯠꯄꯤꯔꯒ ꯍꯦꯟꯅ ꯄꯥꯕꯤꯌꯨ ꯐꯣꯇꯣ ꯊꯥꯒꯠꯄꯤꯔꯛꯎ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟꯠꯁꯤ ꯍꯦꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯀꯅꯥꯅꯣꯝꯃꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯇꯦꯛ ꯑꯃꯗꯨꯗ ꯃꯥꯒꯤ ꯅꯣꯂꯦꯖ ꯂꯩꯍꯧꯕꯗꯨꯅꯤ ꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕꯁꯤ dagi mathang ai khara khangatjage akoi jam phajabina yamna nungai tabada matam sangna punsi kho ichema haina ibirai Sangita hemamna imana haibiri basi su yamna thajai ngasai imana akhoi top topa akhoi Manipur maitai culture da akhoi na thajana bi khara taubaduni Vishwakumar Singh na imana haibi basi asengbani akhoi su nungtigi tawi ngasai gi lai khoramba haugalakpada prithvi da laibak katpa akhoi chak thongba adagi taubada akhoi lai gi hana katpa imoinu gi hana katpa adagi akhoi ayuk haugalakpada lai khorama kanda akhoi ki family bu protection taubugi konthokpa konsenba aduki imana ngasai pautak akhoi da ahan imagi ahan lamanna sinarambadu imana akhoi da muk sinaba share taubani Laisram Romolana ima ibema bu khurumjari amadi inaw Monica busu taramna ukchari haini birai Thodam sayonna ibok aisu aikhoi ibokna mangang guru luwang guru khuman guru da punsi nijaba amasung tumba hogalakpada malem ima da laibak katpasi manai haina ibirai yam phare nuare Nenabati yumnamna madamna hairibasi pumnamak taujai aihaksu hairi adudi hujik pho akhoi iman hairibasi yamna adum practice tauba haitare practice taubase masini akhoi hairisi aduna akhoi top topa akhoi su sumaina taubase masi akhoi share tauragadi akhoi identity neba masida akhoi utlakise Sandhya Rani aduga sida ina wahai ama khaktanga akhoi Manipur gi khwaidigi phajaba atopa lamda udaba yam poche yam layeba akhoi se karino ahanbada aina thamjaningi se Surya Puja katlaga cheng lay aduga lay machu ohum layragana laytragana lay ohum kali se mangang guru gi amani luwang guru gi amani khumang guru gi amani maduda su dhuk thamai katlakanda aikoina puja katpase mangon gi khoigi numit thokpa mapa sida mase atopa lamgi jati singi mi singse lai diam ningi ko lai yam ningi moi laphu da puja to wai thengnajarai laphu makhongda changaga magi ningjari ningjaba thengnajarai taigumachung Surya Puja da khoi maitai gi yam phajaba culture ama lairibase masidi ai atopa jati phana yamna aina kaino chacharuba matamda ko chatpada thengnaba haijaba adu ai thengnade aduna masi yam phajaba khoigi lichat yam mange hujik amanga cheng laitre khoigi kaino singse khoigi masi amanga chengnaga taami se yam scientific te yam high oigraba kaino ni nupi singsina mathagi kaino lakpa matam sida tongana hiphanba adagi angangi ningdha na hong mai okpa adagi sina tingba mayam ama akoina ningdha haireko hujikan se frida oigre ningdha du tawdre ba matam du da angang singsigi phi si phaudo akanda polang khok to makha daga chotpa ya de thengna yam hygienic wari ne ba khoina hygienic ne haibase haidaba tawheide lai woknani haidana ahanjingna admaina hairamba aduna
ꯍꯧꯖꯤꯛꯅ ꯂꯥꯏ ꯑꯣꯛꯅꯕ ꯀꯥꯁꯦ ꯂꯩꯇꯕꯗꯧꯅ ꯑꯩꯈꯣꯏ ꯂꯪꯐꯩꯗꯒꯤ ꯍꯦꯛ ꯂꯥꯛꯄꯗ ꯃꯩ ꯑꯣꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯗꯤ ꯂꯣꯏꯅꯃꯛ ꯃꯩ ꯑꯣꯛꯄ ꯃꯤ ꯑꯃ ꯆꯦ ꯄꯥꯏꯔꯒ ꯂꯩꯔꯤꯅꯦꯕ ꯑꯗꯤ ꯃꯥꯅ ꯑꯥꯗꯒꯤ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯒꯤ ꯑꯃꯅ ꯌꯥꯝ ꯃꯥꯡꯁꯤꯜꯂꯛꯄ ꯑꯃꯇꯪꯒ ꯑꯩꯅ ꯄꯟꯖꯔꯝꯒꯦꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯤ ꯑꯃꯒꯤ ꯏꯃꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯟꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯈꯣꯡꯎꯞ ꯇꯣꯡꯉꯒꯅꯦ ꯃꯇꯝꯗꯣ ꯀꯩꯅꯣꯁꯨ ꯅꯠꯇꯦ ꯑꯁꯇꯔꯒꯁꯨ ꯇꯧꯕ ꯅꯠꯇꯦ ꯇꯥꯏꯜ ꯅꯞꯇꯅ ꯈꯣꯠꯇꯅ ꯐꯖꯕꯒꯤ ꯃꯇꯝꯁꯨ ꯅꯠꯇꯦ ꯑꯗꯣ ꯋꯥꯏ ꯐꯖꯅ ꯇꯩꯊꯣꯛꯑꯀꯥꯟꯗ ꯐꯝꯃꯦꯟ ꯐꯛ ꯊꯥꯔꯒ ꯁꯨꯔꯖ ꯄꯨꯖꯥ ꯇꯧꯕꯗ ꯃꯤ ꯄꯣꯡꯁꯦ ꯂꯥꯛꯑꯒꯗꯤ ꯃꯄꯥꯟꯗ ꯃꯈꯥꯗ ꯐꯝꯕ꯭ꯔꯥ ꯃꯥꯡꯒꯣꯟ ꯀꯥꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯈꯣꯡꯎꯞꯁꯦ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯅꯩꯌꯦꯕ ꯃꯁꯤ ꯀꯌꯥꯝ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯔꯤꯅꯣ ꯃꯄꯥꯟꯗꯒꯤ ꯈꯣꯡꯁꯤꯅ ꯅꯦꯠꯂꯒ ꯄꯨꯁꯜꯂꯛꯏꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯣꯡꯎꯞ ꯂꯧꯊꯣꯛꯄꯁꯤ ꯃꯁꯤ ꯌꯥꯝꯅ ꯑꯣꯠ ꯑꯣꯏꯅ ꯎꯅꯔꯦ ꯃꯁꯤ ꯌꯥꯝ ꯍꯥꯏꯖꯤꯅꯤꯛꯇ ꯍꯧꯖꯤꯛ ꯀꯣꯚꯤꯗꯅꯒ ꯅꯥꯔꯛꯄ ꯀꯩꯗꯧꯕ ꯈꯨꯠ ꯁꯥ ꯍꯥꯝꯗꯣꯛꯎ ꯀꯩꯗꯧ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯍꯦꯛꯇ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯃꯥꯡꯈꯤꯕꯒꯨꯝꯕ ꯁꯪꯗꯕꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯒꯨꯝꯕ ꯃꯁꯤ ꯇꯧꯕꯁꯦ ꯑꯩ ꯐꯠꯇꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯃꯥꯡꯉꯩꯒꯤ ꯆꯠꯅꯕꯤ ꯑꯣꯔꯊꯣꯗꯣꯛꯁꯇꯨꯗꯅꯦ ꯍꯟꯖꯜꯂꯛꯎ ꯍꯥꯏꯕ ꯅꯠꯇꯕ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏꯅ ꯈꯪꯒꯠꯂꯀꯥꯟꯗ ꯃꯤ ꯑꯩꯅ ꯌꯨ ꯑꯦꯁꯇ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤꯗ ꯂꯩꯕ ꯀꯥꯟꯗ ꯃꯣꯏ ꯈꯣꯡꯎꯞ ꯑꯝꯇ ꯇꯣꯡꯉ ꯆꯪꯗꯦꯕ ꯃꯣꯏ ꯈꯣꯡꯎꯞ ꯂꯧꯊꯣꯛꯐꯝ ꯑꯦꯔꯤꯌా ꯑꯃ ꯂꯩꯇ꯭ꯔꯗꯨꯗ ꯈꯣꯡꯎꯞ ꯂꯧꯊꯣꯛꯐꯝ ꯑꯦꯔꯤꯌꯥ ꯑꯃꯗ ꯂꯧꯊꯣꯛꯑꯒ ꯆꯪꯉꯦ ꯑꯗꯨ ꯃꯣꯏꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯏꯃꯨꯡꯗꯨꯅꯗꯤ ꯌꯥꯅꯤ ꯌꯥꯅꯤ ꯀꯥꯈꯠꯂꯣ ꯀꯥꯏ ꯌꯥꯝ ꯍꯥꯏꯌꯦꯕ ꯑꯩꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯕ ꯀꯩꯒꯤꯅꯣꯅ ꯍꯥꯏꯕꯗ ꯑꯩ ꯍꯥꯟꯅ ꯇ꯭ꯔꯦꯗꯤꯁꯟꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯥ ꯃꯣꯠꯂꯤ ꯀꯩꯅꯣ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯆꯗꯦ ꯑꯩ ꯍꯥꯟꯅꯒꯤ ꯇ꯭ꯔꯦꯗꯤꯁꯟꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩꯑꯕ ꯑꯩꯅ ꯃꯣꯏꯅ ꯇꯧꯔꯝꯃꯤꯕ ꯃꯩ ꯑꯣꯛꯄ ꯑꯗꯒꯤ ꯃꯁꯥ ꯃꯎ ꯅꯨꯃꯤꯠ 5ꯅꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯉꯥꯛꯄ ꯑꯗꯒꯤ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯐꯤꯔꯣꯟꯒꯁꯦ ꯂꯣꯏ ꯁꯨꯗꯣꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ olden timeꯗꯒꯤ ꯇꯧꯔꯛꯄ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯁꯦꯛꯀꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯜꯆꯔꯗ ꯇꯧꯅꯗꯦꯕ ꯑꯍꯥꯟꯕꯗ ꯈꯨꯔꯝꯗꯅ ꯂꯥꯞꯅꯒ ꯈꯨꯔꯝꯗꯅ ꯇꯧꯔꯤꯁꯤ ꯌꯥꯝꯅ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯅ ꯑꯗꯨ ꯈꯟꯕ ꯌꯥꯏ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯒꯨꯔꯨ ꯎꯅꯕ ꯃꯇꯝꯗ ꯂꯥꯞꯅ ꯈꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯪꯂꯤꯁꯀꯤꯁꯨ ꯂꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯏꯪꯂꯤꯁꯇꯤ ꯃꯈꯨꯠ ꯍꯥꯝꯃꯝꯒꯅꯤ ꯑꯩꯈꯣꯏꯗꯤ ꯈꯨꯠꯁꯨ ꯍꯥꯝꯗꯦ ꯑꯗꯨꯅ ꯀꯣꯚꯤꯗꯇꯨ ꯌꯥꯝ ꯂꯧꯅꯩꯌꯦꯕ ꯑꯗꯨꯅ ꯍꯥꯟꯅꯒꯤꯗꯣ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯆꯪ ꯑꯣꯏꯕ ꯈꯔꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯗ ꯆꯥꯛ ꯆꯥꯕ ꯑꯩꯅ ꯂꯥꯒꯤ ꯑꯥꯔꯠ ꯑꯃꯈꯛ ꯑꯩꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯑꯃ ꯏꯖꯈꯤꯕꯗꯣ ꯍꯟꯗꯛꯁꯨ ꯑꯃ ꯊꯦꯡꯅꯔꯦ ꯌꯥꯝ ꯃꯃꯨꯠ ꯇꯥꯅ ꯏꯕ ꯑꯃ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯥꯈꯤꯅꯤ ꯃꯔꯝꯗꯤ ꯂꯥꯗ ꯆꯥꯛ ꯆꯥꯕ ꯍꯥꯏꯕꯁꯦ ꯀ꯭ꯔꯤꯁꯅꯅ ꯀꯔꯤꯒꯤꯅꯣ ꯂꯥ ꯁꯤꯖꯤꯟꯅꯔꯝꯃꯤꯁꯦ ꯃꯍꯥꯚꯥꯔꯠꯇ ꯀꯨꯟꯇꯤꯅ ꯀꯩꯅꯣ ꯂꯥ ꯐꯪꯗꯗꯅ ꯗꯨꯔꯕꯥꯁꯥ ꯆꯥꯛ ꯀꯧꯗꯕꯗ ꯁꯥꯞ ꯇꯧꯒꯦꯅ ꯀꯨꯟꯇꯤ ꯅꯪ ꯁꯥꯞ ꯇꯧꯅꯤ ꯑꯩꯕꯨ ꯆꯥꯛ ꯂꯥꯝꯍꯟꯕ ꯑꯇꯤꯊꯤ ꯑꯃ ꯀꯧꯔꯀꯥꯟꯗ ꯁꯨꯄꯤ ꯄꯤꯖꯗꯅ ꯊꯝꯕꯗꯣ ꯂꯥ ꯐꯪꯍꯟꯗꯕ ꯃꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯑꯩ ꯅꯤꯡꯒꯦꯅ ꯃꯥꯏ ꯆꯥꯡꯒꯁꯦ ꯌꯥꯝ ꯌꯦꯡꯉꯦꯕ ꯃꯇꯝꯗꯨ ꯀꯔꯞꯁꯟꯒ ꯇꯧꯗꯦꯀꯣ ꯀꯨꯟꯇꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯁꯛ ꯐꯖꯩ ꯀꯥꯏꯅ ꯗꯨꯔꯕꯥꯁꯥꯅ ꯇꯧꯗꯅ ꯇꯣꯛꯇꯦꯕ ꯑꯗꯨ ꯀꯩꯗꯧꯒꯦꯕꯨ ꯀꯨꯟꯇꯤꯅ ꯏꯕꯨꯡꯉꯣ ꯑꯩ ꯉꯁꯤ ꯂꯥ ꯐꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯪ ꯑꯩ ꯂꯥꯝꯃꯤꯁꯦ ꯅꯊꯛꯇꯨꯗ ꯊꯤꯔ ꯆꯥꯒꯦꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯥꯎꯔꯒ ꯍꯥꯏꯕꯗꯣ ꯃꯥ ꯎꯄ꯭ꯔꯥꯡ ꯍꯤꯞꯄꯒ ꯃꯥꯒꯤ ꯃꯊꯛꯇ ꯆꯥꯛ ꯆꯥꯍꯟꯕꯒꯤ ꯃꯍꯥꯚꯥꯔꯠꯀꯤ ꯆꯦꯞꯇꯔ ꯑꯃ ꯌꯥꯎꯔꯤꯑꯕ ꯑꯗꯨꯅ ꯂꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯁꯦꯡꯒꯦꯕꯨ ꯂꯥꯁꯤ ꯁꯦꯡꯗ꯭ꯔꯣ ꯃꯇꯝꯗꯨꯗ ꯆꯥꯂꯨꯛꯂꯥ ꯍꯥꯏꯅ ꯅꯣꯅꯦ ꯄꯥꯔꯀꯤꯡꯗꯒꯤ ꯏꯕꯨꯡꯉꯣ ꯁꯁꯤꯀꯥꯟꯇꯁꯨ ꯇꯥꯕꯤꯔꯤꯀꯣ ꯅꯣꯅꯦ ꯄꯥꯔꯀꯤꯡꯗꯒꯤ ꯅꯣꯅꯦꯕ ꯂꯝꯗꯒꯤ ꯅꯣꯅꯦꯂꯥ ꯍꯥꯏꯕꯅꯤ ꯂꯥꯒꯤ ꯃꯃꯤꯡꯅꯦꯕ ꯅꯣꯅꯦ ꯄꯥꯔꯀꯤꯡ ꯍꯥꯏꯁꯦ ꯄꯥꯔꯀꯤꯡ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯄꯥꯔꯀꯤꯡꯗꯨ ꯅꯠꯇꯦꯕ ꯂꯥꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯐꯝꯁꯦ ꯃꯁꯤꯗ ꯎꯁꯣꯞꯇ ꯌꯦꯡꯉꯣ ꯂꯥꯁꯤꯗ ꯂꯣꯏꯅ ꯐꯤꯁꯤꯅ ꯁꯅꯥꯁꯤꯅ ꯇꯛꯊꯣꯛꯑꯒ ꯂꯥꯁꯤꯗ ꯆꯥꯛꯂꯨꯛꯁꯦ ꯄꯤꯔꯒ ꯆꯥꯔꯤꯅꯦꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯀꯩꯅꯣ ꯀꯔꯤꯕ ꯄ꯭ꯂꯦꯠ ꯑꯆꯧꯕ ꯏꯁꯇꯤꯜꯒꯤ ꯄꯨꯈꯝꯗ ꯆꯥꯔꯦꯀꯣ ꯃꯁꯤ ꯀꯩꯗꯧꯏ ꯑꯩꯃꯛꯇꯤ ꯈꯤꯇꯪꯗꯤ ꯊꯋꯥꯏ ꯇꯥꯗꯦꯀꯣ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯄꯨꯖꯥꯔꯤꯑꯅ ꯀꯔꯤ ꯁꯦꯕꯥꯔꯤꯑꯅ ꯑꯉꯥꯡꯁꯤꯡ ꯇꯧꯖꯩꯀꯣ ꯃꯣꯏꯁꯨ ꯄꯩꯁꯥꯒ ꯐꯪꯉꯦ ꯍꯥꯏ ꯌꯥꯝꯅ ꯃꯣꯏꯅ ꯀꯩꯗꯧꯏ ꯃꯣꯏ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯣꯏꯅ ꯀꯣꯟꯗꯨ ꯐꯦꯡꯕꯗ ꯂꯪꯅꯕ ꯍꯥꯏꯅ ꯀꯣꯁꯇꯤꯛꯀꯨꯝꯕ ꯑꯃ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯣꯁꯇꯤꯛꯇꯨꯅꯗꯤ ꯄꯨꯈꯝ ꯐꯦꯡꯉꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯃꯅ ꯑꯃꯨꯛ ꯆꯥ ꯑꯃꯅ ꯑꯃꯨꯛ ꯊꯝ ꯇꯧꯔꯒ ꯀꯣꯟꯗꯨ ꯀꯌꯥꯝ ꯍꯥꯎꯐꯥ ꯀꯌꯥꯝ ꯁꯦꯡꯉꯤꯅꯣ ꯑꯩꯈꯣꯏ ꯑꯝꯇ ꯈꯟꯊꯗꯅ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯂꯥꯗꯨ ꯍꯦꯛꯇ ꯑꯔꯥꯡꯕ ꯍꯣꯡꯒꯥꯁꯦ ꯁꯁꯄꯦꯟ ꯍꯦꯛꯇ
ꯑꯁ ꯑꯔꯥꯡꯐꯝ ꯂꯥꯛꯒ ꯌꯥꯠꯄ ꯇꯜꯂꯦꯕ ꯍꯧꯖꯤꯛꯇꯤ ꯄꯨꯈꯝꯗꯅ ꯁꯝꯃꯦꯅ ꯑꯁꯝꯕꯁꯤ ꯁꯨꯝ ꯄꯥꯝꯃꯛꯇꯅ ꯂꯥꯏꯅꯥꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅꯤ ꯑꯗꯨꯅ ꯂꯥꯒꯤ ꯁꯦꯡꯕꯁꯦ ꯆꯥꯔꯒ ꯂꯪꯊꯣꯛꯑꯦꯕ ꯂꯥꯗꯨ ꯐꯦꯡꯉꯒ ꯀꯅꯥꯝ ꯊꯝꯗꯦꯗꯅ ꯑꯗꯨꯅ ꯂꯥ ꯀꯔꯤ ꯍꯤꯡꯒꯣꯜ ꯑꯃ ꯂꯩ ꯃꯇꯝꯗ ꯂꯐꯨ ꯊꯥꯅꯔꯤꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯂꯐꯨ ꯊꯥꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯂꯥꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯁꯨꯝ ꯃꯥꯡꯁꯤꯜꯂꯛꯏꯅꯦꯕ ꯑꯗꯨꯅ ꯍꯥꯏꯖꯤꯅꯤꯛꯀꯤ ꯀꯩꯅꯣꯁꯦ ꯁꯨꯝ ꯃꯈꯥꯗ ꯆꯪꯈꯤ ꯁꯨꯝ ꯃꯈꯥꯗ ꯆꯪꯈꯤ ꯂꯩꯔꯛꯄꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯆꯠꯅꯕꯤꯁꯦ ꯈꯤꯇꯪꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯜꯍꯟꯅꯤꯡꯉꯤ ꯑꯩꯅꯗꯤ ꯉꯝꯃꯔꯣꯏ ꯏꯃꯥꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤꯗ ꯔꯦꯐꯔ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯗꯅ ꯁꯨꯝ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯇꯤꯡ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯦꯡꯅꯗꯕ ꯂꯥꯞꯅ ꯂꯥꯞꯅ ꯈꯨꯔꯨꯝꯕ ꯑꯗꯒꯤ ꯌꯨꯝꯗ ꯆꯪꯕꯗ ꯈꯨꯃꯨꯛ ꯂꯧꯊꯣꯛꯑꯒ ꯆꯪꯕ ꯑꯗꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯨꯖꯔꯒ ꯆꯥꯛꯈꯨꯝ ꯆꯪꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯋꯥꯈꯜꯂꯣꯝꯗ ꯈꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯁꯦꯡꯕ ꯃꯥꯡꯕ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯕꯩ ꯋꯥꯅꯤ ꯑꯗꯣ ꯍꯥꯏꯖꯤꯅꯤꯛ ꯄꯣꯏꯟꯇ ꯂꯥꯛꯑꯒꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯑꯗꯨꯒꯨꯝꯕ ꯊꯤꯡꯀꯤꯡꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯇꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯀꯩꯅꯣ ꯄꯤꯔꯤꯌꯠ ꯇꯧꯕ ꯀꯥꯟꯗ ꯀꯩꯅꯣ ꯍꯣꯏ ꯅꯨꯄꯤ ꯈꯔ ꯑꯃꯅꯗꯤ ꯁꯥꯎꯅꯩꯀꯣ ꯋꯨꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟ ꯏꯀ꯭ꯋꯦꯂꯤꯇꯤ ꯅꯨꯄꯤꯅ ꯀꯩꯅꯣ ꯄꯤꯔꯤꯌꯠ ꯇꯧꯕꯗ ꯆꯪꯍꯟꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯗꯣ ꯑꯃꯔꯣꯝꯗ ꯈꯜꯂꯨꯔꯒꯗꯤ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤꯁꯤ khitang ꯑꯩꯈꯣꯏꯅ ꯄꯨꯛ ꯅꯥꯕ ꯑꯗꯒꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯄꯣꯊꯥꯅꯕꯒꯤ ꯑꯣꯏꯅ ꯇꯧꯕꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯑꯒꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤꯗ ꯍꯥꯏ ꯊꯤꯡꯀꯤꯡ ꯑꯣꯏ ꯍꯥꯏꯅ ꯈꯟꯗꯣꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯅꯩꯅꯕꯁꯤꯗ ꯑꯗꯣ ꯋꯥꯔꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏ ꯅꯩꯅꯕꯁꯤ ꯀꯃꯦꯟꯠ ꯌꯥꯝꯅ ꯂꯩꯕꯤꯔꯤ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯔꯤ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯗ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯏꯟꯇꯔꯦꯁꯁꯤ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯃꯊꯪ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏ ꯅꯩꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜꯂꯤ ꯇꯧꯔꯝꯕꯁꯤꯡꯁꯦ ꯑꯗꯨꯝ ꯔꯤꯚꯥꯏꯚ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯒꯨꯗ ꯀꯩꯅꯣꯁꯦ ꯀꯟꯇꯦꯟꯠꯁꯦ ꯈꯟꯒꯠꯁꯤ ꯑꯗꯨꯒ ꯃꯥꯡꯕ ꯁꯦꯡꯕ ꯑꯗꯨ ꯑꯗꯥ ꯑꯗꯣꯝꯂꯣꯝꯗ ꯈꯟꯕ ꯅꯠꯇꯕ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯈꯜꯂꯒ ꯇꯧꯔꯝꯕꯅꯤ ꯍꯥꯏꯔꯒ ꯔꯤꯚꯥꯏꯚ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯖꯅ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯃꯥꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯇꯁꯦꯡꯅꯗꯤ ꯑꯩꯗꯤ ꯁꯦꯇꯔꯗꯦꯁꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯀꯔꯤ ꯄꯥꯒꯗꯕꯅꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯀꯥꯏꯁꯦ ꯑꯩꯅ ꯈꯪꯖꯗꯕ ꯑꯗꯨꯅ ꯉꯁꯤꯁꯤ ꯊꯣꯛꯂꯛꯄꯗ ꯑꯃꯨꯛ ꯑꯩꯁꯦ ꯏꯃꯥꯅ ꯑꯉꯧꯕ ꯁꯦꯠꯂꯒ ꯇ꯭ꯔꯤꯕ꯭ꯌꯨꯠꯀꯤ ꯑꯣꯏꯔꯝꯕꯁꯤꯗ ꯑꯃꯨꯛ ꯆꯦꯜꯂꯒ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯕꯣꯕꯦꯝꯒꯤ ꯐꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯊꯨꯡꯕꯤꯕꯗꯨꯅꯤ ꯃꯁꯤ ꯑꯃꯨꯛ ꯆꯦꯟꯈꯠꯂꯒ ꯑꯩ ꯑꯃꯨꯛ ꯏꯟꯖꯔꯨꯔꯤꯕꯅꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯗ꯭ꯔꯦꯁ ꯀꯣꯗ ꯑꯗꯒꯤ ꯁꯤꯝꯕꯣꯂꯤꯖꯝꯁꯤ ꯑꯗꯨꯝ ꯈꯔ ꯇꯝꯖꯔꯒ ꯉꯥꯛꯅ ꯆꯠꯆꯅꯕꯒꯤꯗꯃꯛꯇ ꯏꯃꯥꯅ ꯑꯔꯣꯏꯕꯒꯤ ꯋꯥꯔꯗ ꯑꯃꯅꯤ ꯍꯥꯏꯕꯤꯔꯒ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯁꯦ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯕ ꯃꯇꯨꯡꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯗꯤꯁꯀꯁꯟꯁꯤꯗꯤ ꯁꯤꯒꯨꯝꯕ ꯀꯜꯆꯔꯒꯤ ꯑꯗꯒꯤ ꯑꯃꯥꯡ ꯑꯁꯦꯡꯒꯤꯗꯤ ꯑꯩ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯅꯤꯡꯉꯤꯌꯦ ꯍꯧꯖꯤꯛꯁꯦ ꯇꯧꯁꯤ ꯑꯩꯗꯤ ꯇꯧꯁꯤ ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯪꯕꯤꯅꯤꯡꯉꯝꯒꯅꯤ ꯑꯩ ꯀꯌꯥꯝ ꯇꯧꯔꯤꯒꯦ ꯍꯥꯎ ꯐꯥꯔꯦꯅ ꯑꯩ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯩꯗꯤ ꯍꯦꯛ ꯀꯩꯅꯣ ꯑꯣꯏꯔꯛꯄ ꯃꯇꯝꯗꯒꯤꯀꯣ ꯃꯨꯀꯥꯝ ꯁꯦꯠꯈ꯭ꯔꯒꯗꯤ ꯂꯣꯏꯔꯦ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅꯒ ꯑꯁ ꯒꯧꯔꯤꯌꯥꯒ ꯇꯧꯕ ꯀꯥꯡꯕꯨꯒꯤꯒꯗꯤ ꯃꯗꯨꯒꯗꯤ ꯑꯉꯛꯄꯅꯤꯗ ꯃꯣꯏꯒꯤꯗꯤ ꯀꯩꯅꯣ ꯆꯥꯛꯈꯨꯝꯗꯩ ꯊꯣꯛꯑꯒ ꯑꯇꯣꯞꯄ ꯁꯝꯅꯕ ꯌꯥꯗꯦ ꯀꯌꯥꯝ ꯂꯩ ꯑꯗꯨꯃꯗꯤ ꯍꯨꯟꯗꯣꯛꯆꯔꯦ ꯍꯨꯟꯗꯣꯛꯏꯗꯨ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯉꯝꯃꯛꯇꯕ ꯏꯊꯟꯗꯅ ꯇꯧꯔꯛꯄ ꯊꯕꯛ ꯃꯌꯥꯝꯗꯨꯅꯅꯦ ꯑꯗꯨꯅ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯃꯨꯀꯥ ꯑꯃ ꯁꯦꯠꯈ꯭ꯔꯕ ꯑꯗꯨꯒ ꯀꯩꯅꯣꯃ ꯑꯁꯨꯕ ꯐꯤ ꯑꯃ ꯁꯦꯠꯈ꯭ꯔꯒꯗꯤ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝ ꯆꯠꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯦ ꯑꯗꯨ ꯃꯐꯝ ꯑꯃꯗꯗꯤ ꯌꯥꯝ ꯀꯟꯅ ꯒꯧꯔꯤꯌꯥ ꯇꯧꯕ ꯃꯐꯝ ꯑꯃꯗꯗꯤ ꯑꯃꯨꯛ ꯌꯥꯗꯕꯅꯦꯕ ꯑꯗꯣ ꯌꯥꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯗ ꯃꯨꯀꯥꯒ ꯁꯥꯝꯇꯨꯒ ꯁꯦꯡꯉꯝꯃꯒ ꯀꯣꯇꯟꯅ ꯃꯥꯡꯉꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣ ꯀꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯗꯤꯁꯀꯁꯟ ꯇꯧꯕꯗ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯦꯃꯤꯅꯥꯔꯗ ꯀꯔꯤꯗ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯗꯒꯤ ꯂꯣꯏꯅ ꯍꯪꯒꯠꯆꯍꯧꯋꯦꯕ ꯑꯣꯖꯥ ꯃꯤꯅꯀꯦꯇꯟꯅ ꯍꯥꯏ ꯑꯣꯖꯥ ꯁꯥꯝꯇꯨꯁꯤ ꯁꯥꯒꯤ ꯃꯇꯨ ꯅꯠꯇ꯭ꯔꯣ ꯁꯥꯗꯤ ꯆꯥꯕ ꯌꯥꯗꯦ ꯍꯥꯏ ꯃꯇꯨꯗꯤ ꯁꯦꯡꯉꯤ ꯀꯔꯤꯒꯤꯅꯣ ꯀ ꯍꯥꯏ ꯑꯉꯥꯎꯕꯤꯁꯤꯡꯁꯤꯅ ꯍꯪꯉꯤꯕ ꯋꯥꯁꯦ ꯇꯥꯛꯇꯕ ꯌꯥꯗꯦꯅꯦ ꯃꯨꯀꯥꯁꯦ ꯁꯦꯡꯉꯤꯁꯦ ꯃꯨꯀꯥꯁꯦ ꯇꯤꯟ ꯃꯍꯨꯝꯗꯨꯗꯒꯤꯁꯨ ꯁꯦꯡꯕꯅꯤ ꯇꯤꯟ ꯃꯍꯨꯝ ꯃꯅꯨꯡꯗꯨꯗꯒꯤ ꯀꯔꯤꯝꯇ ꯑꯃꯥꯡ ꯑꯁꯣꯏ ꯌꯥꯎꯗꯦꯅ ꯃꯨꯀꯥꯁꯦ
silkse yamna senrata leidana huje ado ma se amot pa pak chang deba muka se pak mot deba ado ma onda jam se kya chang bangam de na muka sengi hai ni mai scientific yam wang dro aji wari yam nungai ri ado mathang da koi pulap kaino hen na sigum ba sikhara nai na mina si kai ga koi mayam sina khang de mayam sina chum o tau hei de da chat khre ba madu da nataba madu da hairam mi du kari gi no hai be se koi nai na mina si yam nungai ado nga sigi di akoi loisin minaras sumna punama po muka sunong lukjari khoram jari tabi ba punama mathangi shochi thangjadi oi adubu tuesday ga thursday ga da so ayuk to shogi mongda dum chatkhre ai gi viewer su yamna nungsi bidana tabi ningba mayam ama amu mathang una minarasi punamang mangoloi biro ai su mathangi pabada isada kai chatleitana noi mayamna lai khoram biro ai ngaming he dei pajage khangba punamak so ai haibuk charamge hujik yam pui ina thamba yara roi yam nungai ra du di pumna mak pu khurum jari Tuesday gi akoi gi recording tau bada soida namuk tune in to biro khurum jari